ngasi COVID-19 ga mari leina COVID-19 gi lockdown ga mari leina KhutSem na sandok saba KhutSem live nungdang kuding gi taruk suba ngasi na taruk suba ina chata jariba KhutSem live ta KhutSem live viewers sing bu taram opchari masi ga loina na amuka hanna KhutSem live viewers sing da ningjang janing badi aikoi gi chata jariba live asi lockdown social distancing respect tawjaraga kogi participant guest singji masa masa gi yum da lairaga kogi live show ji yaubi bani social distancing respect tawjaraga aduga amuka naijage koina ngasi live se thajari manung da viewers sing na haibining ba comment adu phongdong ning ba adagi kogi guest singji da ta khanganing ba ta hangbining ba khudingmak adum koina message oina thabirau akoi chat khocha live chat adum haibirau aduga natragasu aikoi deska bijariba KhutSem gi number da WhatsApp ta message thabirau koloina ma entertain tawna bo hona jage aduga amka panjaning badi ngasi dumit tarung ni suna chatta jarakpa KhutSem live ki program sidaida akoi uchagre to akoi handaki lockdown jin handaki laina sina pandemic sina tongan ba akoi society da leba tongan ba thabak tawba tongan ba myoi makal sinba thungna loina mak sab manana awa pibanina akoi mesen cooperate tawnaraga amaga mateng pangnaraga akoi lockdown gi phase ji successfully pass tawani haibasi mamangi discussion jing de toina tholkraba wafam amani aduga masig loina na ngasi akoi guest oina lakpiribasi akoi pharmacist haijaba tare hadi hidak langthak nungti gi changde yadra changching sahi taramanga kun gi mathakta experience oina mayamgi seba tawbirakpa kogi bajaspati mayom indraswar sharma aduga kogi grocery num khuding chadaba thakta yadaba imungi supply jing yondana mayamgi seba taw matam sangna mayamgi seba tawbirakliba kogi tamo soibam sor chandra aduga kogi ahum subada kogi yawriba inaw longjam busan na mana kogi club amagi nongpok sekmai gi North Eastern Sporting Association haiba nesa gi club ki spokesperson ni aduga nesa na newspaper sing da ju mayam ubiramani adagi ISTV ki news sing ju ubiramani club sina laikai gi leiba awa na adagi laina si ki mari laina da basu mateng aduk matik pang adu handaki maruina COVID-19 na problem ji thoalaba matungda club sina laikai gi mayam ji gi aduk matik mateng pang na ba hona ba jingdu ujaraba kanda mayam gi cooperation ji fajna pidana mayam gi support tawna na ba honara birakpa adu mayam du oira ka yengjara kanda koi lekhuna isda koi mayam amaga mateng pangna bani haibadu taseng ulli maram sina koi maru oiraba so koi society gi part amo oiriba koi guest haijaba tare guest home si ngasigi live show gi damta kaujabani an maktada ai tamasur chandra dagi mayam da share tawna bani jari basi tamo handaki lockdown jina maram oiraga han dagi thokna tab handaki COVID-19 na lockdown oina thon basi da tamona mayam gi seba sang na tawbirak basi da hena thohalakpa problem hai tar handaki COVID-19 lockdown jing mai lena thokpa problem aduga problem jing du hana mutang mayam da share tawbinaba aduga matang ai markta interrupt tawjaraktragasu matang pharmacist na kai ahon balai aduga laikai dana mayamna pochai singji phangna bona bada tongan ba laikai gi myoi singji na kai awaba lai haibuduna longjam busan na share tawbirakchano tamodagi hobinaba singjari anbada mayam pumna maku kurumzari hendak hojik pandemic oina thoiba akoi COVID-19 na sandoi balai na lai sida hojik piriba adi mayam da essential commodity oina non da sandari yataba sama thana ba koi tum thau awai chemgai kudimuk sungasi kangnana ba hona bada prajamiyan wana riba dauriba kudimuk sungasi asukki matik hana dagi hojikna hena waba habatu oi
तसेंना हायरगदी मसी ओइबम थोक्तबनी हायना खल्ले मरमदी करिगिनो हायबा मतमदा सरकार की माइकेदगी हायदि होजे होजे इंडियागी ओइरो नत्रगा स्टेट की ओइरो मणिपुर की दुंगाइरी लेइबा पालिबा सरकारना प्रजा मियामगी अवात अपा खुदिमक वातननबा मयाम दा पुन्ना अदि चप मानना फंगनबगिदमक होटनरी होटनरीबा दिमक समची याम फजना फनै हाना लवे की मकबी तुमकु सगी होजे होजे लेइबा ट्रेन सिदा मियामना पैनिक बाइंग तो आन मरोइना पैनिक बाइंग तो बी nguraroi haibagi wakalda mayamna pochei ka hena lesinba then nasagi kanagumba wholesaler kambujingna magi profit ka yengaga adi magi khna sanaba hana magi pot longna kambujing dagi pochei jinji kunna loksaluraga magi mana hena nasagi retailer sing du phangjaga da ba nasagi profit to more hen local orga what's it tang yolpa adigi mo retailer da mo mayam da phangana honar da zai pot sei jing je mo mo je tankal pagi adumba zai film jini dai je singna har ga di masi parja singna yam pen kana tawna panic buying to buje masina su adon ko du sa logi ba sai wholesale kambujin sina adugum gi film je lai da singna mo ki har de hoje hoje ki koina di hojik leiriba ngasi tarungi suraba ngaki lockdown gi matamji sibaki manung jidadi tarungi chabana mi sibaki marakati ngasi chana tanana bata kedona awata pale tabra haina khale hoi marak chida gi hana leramba train ga de hojik laiba GST gi digi adu gi ata gi hatna sarkar gi tax ki matang da kar la pasna maram oraga hol seller kambujina de pagi pot chili ba kamuzingna yamna hena ka hena pot singje hana stock ta thamda ba dum mokyon da leiba pot kharak patna tana yamba sensal commodity ki manung chali ba chana thanga na ba singji di yamba na hoju phabu gi di rang kaina ani puta di haidna agi mota thamjage dogna masda agi mota han ba oina so haijari panic buying jimas to bidaba panic buying to droga di दुकानदार से सपोर्ट से सगी जल होमिंग बगी वकल जो मीना लेबी द्रगदी कनाना केना तौगनी कमाइना योलनी मो हेंगना अदगी मो दुकानदार जिंना रिटेलर जिंना मो होलसेलर दु दगी मागी पोट दगी ममल दु वांग बनिना पोट लौरो या लौ द्रगदी ओजु पोट योनिंग बनिना तुम मागी मसागी ममल दा तुम लाकने हाइना ए वकल जिलै केनि बाइंग तो दनबा हाबजिमा या हामदा han boina kuma boina han bo ho boina ai kam zake tama mo makata aham namakta hello hello tai hello tai hello hello tai hai aham namakta viewers singbo khurum jari aina pharmacy phangpaje 1990 gi ne 1999 gi na hojik box da thengarpa curfew myam thenagre adiki general strike myam thenagre ansa UC adigi moide togiba nebe humfuni gi suma myam thenagi bujida problem nga handaki covid 19 gi population quite hena sati aina ene logje agi motade haibade mayam jingje poche gi phangroi da habi dum le ki haiba apagi pharmacy de lejing di maruina chronic disease naktani lejing for long run active dang tam yam yobo si phangoi dra habi gi moida nungnang ba adigi yamna chamam naba ai poche phangoi dra adigi psychiatric hero anti psychotic dang yam yori ki ge daily go de chaga do diabetes ki ro suguma mayam nei bijna mokoi masainik ti lei ai phangoi dra habi gi moida chamam naba muai to mayam lei aduna masida hidak level la mokoina tha amagi loge ani gi loge habi problem ja koida mayam thuale adu madu piba ngamdragan akoida sawning ba hadi loina koi gi mental gi problem lei bujing je
मखोइना हायबदे थुंदगदि मखोइ याम साउनिंगनि मखोइ हिदाकसिंग पीदगदि याम साउनिंगे अदगी अमुकसु मसिगी मथक्ता अइना लाइगाक्ता हाइजनिंगजे अखोइगी क्रोनिक ओइबा डिजीज मयाम लेबिना हिदाकसिंग अखोइ मरांग काइनादि फंगननि हिदाक लौबजिदसु प्रॉब्लम मयाम लेइ लाइगाकना मरुइना अखोइगी फार्मेसीदा एम्प्लॉय ओइबा मीजिंगजे अखोइ स्टॉकिस्ट मेनली इम्फाल लेइबा बेस तौबजिंगजे इम्फाल मणिपुरगी अतोपा जगासिंग लोइना डिस्ट्रीब्यूट तौबनि मरुइना मखोइजिंगसिना आसागी फार्मेसीगी मीजिंगदुदा मागी सेल्समैन अदुला लेइबा एम्प्लॉय जिंगदो मदुगी आई कार्ड अमा पीरगा हाइबा लमजिंगदुगी अरापदि लागा इम्फालदा लोइ लेइबा ngaktanina दुकान जिंगदुदा सेल्समैन ओइना अदगी लेइबा ngaktanina एम्प्लॉय ओइना लेइबा ngaktanina मखोइगी ओइबा आई कार्ड अमा पीबिरगा मखोइगी चथोक चसिंगी खुदोंचाबा अमा पीबिरगदि याम नुंगाइगनि खले हाबिदि अखोइना पेशेंट जिंगजिगी हिदाकसिंगजे अखोइना फ्री फंगनबदो अखोइना पामे हाइदि एबंडेंट ओइना मरांग काइना फ्रीदा अखोइना चथोक चसिंदसु अपनमा मु लेइतबा हौजिक लेइबा प्रॉब्लमजे अखोइदा फंगदबगी प्रॉब्लम अमदे अदुम लेइ हौजिकि अदुम लाउडी दि अखोइगी एडवर्टाइजमेंट दि सैनिटाइजर सिनो खुद हामु खोलो हाइबजिंगजे मरांग काइना मु फंगे मणिपुरददि अदुदा मसिगी अखोइना हिदाक लौबा चटपा मतमदसु हौजिक याम मेन प्रॉब्लम ओइजे ngasi आइना हिदाक लौरगे हाइदा आई फंगबा ngamदेबा आई नुमित निनी एटागा हुमनी लेगा फंगदिनेबा कइनोदि इम्फालदा स्टॉकिस्ट पाइरिबा जिंगसिना मखोइना अखोइना पीबा ऑर्डर मोइ मतम चाना पीबा अमु ngamदेबा हाइदि मागी लाना अदि कर्फ्यू लरे इवन आई इसामपु बाजार संजिदा अखोइगी पुलिस पर्सनल जिंगसिना अकुम हरासमेंट खरदि दुम पीदो कोइ हाइदि मोइ प्रोटोकॉल लेबुदि एसेंशियल गी मनुंग चलिबा एसेंशियल सर्विसिंग की मनुंग चलिबा फार्मेसी जिंग अखोइ दुम कोंथोकनि खोकनि नदे हाइबा दु इवन आई इसामक्ते थेंगनाबदा ngarangje MCS ऑफिसर अमो खंगनाइ ए डिटेन तौर थमेबा अरे कोई हाइरे अखोइदि एसेंशियल सर्विस नि फार्मेसी नि अखोइदि मयामगी थबक तौरिबनि हौजिक सैनिटाइजर खंगदे अदगी ग्लव खंगदे मास्क खंगदे अदगी क्रोनिक डिजीज की मयामजिगी वातनबा अखोइजु इसादे कोविड तो अखोइजु चंगकनि हाइबा अखोइजु खंगिबनि अदु मयामगी सर्विस की नमक्ता एक्टिव सर्विस ओइना लेबनिना अखोइजि मयामगी सर्विस तुगी दाकपिदबा यादे मयामगी लोइना सिन थुंगबा अखोइन तौबा ताबने अदु अखोइ मयाम पेलनबा ताबने अदुबु मा मसामो लोइ केदबై लाइनो हिदाक लौबदो हप्ता आमले लौगाद्रा ऑर्डर पीरगा अदु तौरगा इवन MCS सामोनबु अदमाइनगा हाइबा अखोइदा अदुना लेगांगना मसीजे ममदि अखोइ याम कन्ना मियेंग चंगनिंगी अखोइ फार्मेसिस्ट की ओइना सेल्समैन जिंगजी ओइना मागी टू एंड फ्रो चाटोक सिंग खुदोंग चाबा अदगी लनाइ प्राइवेट चलगाजु पास पीबीबा मसीगुम खुदोंग चिबा मयामजे थोकनबा तवनि मसी तुम थमजे अहमक्तदा कोई सिगी खुसेम लाइम संदोपीरिबा कोई डिस्कशन हाइबा तारे ngasi program asibu ओइजि मयाम यिंगबिरिबा व्यूअर्स सिंग यफमदा अहमक्तदा पुंग खुरुमजरी ngasi खननेनबा सिगी अहनबा ओइना इना नॉर्थ ईस्टर्न स्पोर्टिंग एसोसिएशन नेसानो पुक्सिंगमाइ हाइबा सिकोगी लेकाई गइबा लोकल गइबा क्लब नि क्लब सिना पांथोकचबा क्लब जबा थोदांग सिंग तांगदा नामदा हतंगा थमजगे अखोइना ngam bai basi अखोइ मसेन वानातना सुमुखुइ बिआई सिदा हे खांगपदगी अखोइ मसेन अवाबा ताना मतेंग पांगनबा अखोइ मसेन मतेंग पांगनबा हाइबसे अखोइ लेकाइदगी हौना दम चनबी ओइना लाकपा अखोइ सेन खाइनबा चेंग खाइनबा चिंग मचुंग मचनबी से दम मयाम खने खंगबा मतमदगी दम लीरो मतमदगी लेरे हाइन थमजगे दुबो ngasi लाइबसिना सिगुंबा mamang mang khoi thokiba thodo wathok singna kaigumba imung tamna imung amma khaktada awana ta kana lekai myamna punna mateng pangbani handak thoiba khoi laiba covid-19 number modina santoriba khoi laicasi santokuna thoiba waba sina khun lekai punna mayam hupna wamina bani duna mateng si kana kana pangna gadabano hai matang si wa mata ada khoi gi North Eastern Sporting Association yasana like khungang asigi mohsinjaraga miyamgi thabak tawba voluntarily thokchabo ngayamgi damakta
ꯆꯕ ꯌꯥꯕ ꯈꯔꯗꯤ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯔꯤ ꯑꯩꯈꯣꯏ ꯁꯟꯗꯨꯅ ꯊꯝꯖꯔꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅ ꯍꯥꯏꯔꯤꯕ COVID-19 ꯄꯥꯟꯗꯦꯃꯤꯛ ꯑꯁꯤꯒꯤꯗꯃꯛꯇ ꯂꯣꯛꯗꯥꯎꯟ ꯂꯥꯎꯊꯣꯛꯇꯣꯔꯦ ꯍꯥꯏꯕ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯒꯤ ꯈꯟꯗꯨꯅ ꯂꯩꯀꯥꯏꯁꯤꯡ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯂꯝꯕꯤ ꯁꯣꯔꯣꯛꯁꯤꯡꯗ ꯃꯍꯤꯛ ꯃꯇꯥꯡꯁꯤꯡ ꯈꯔꯗꯁꯨ ꯉꯥꯛꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯁ꯭ꯄ꯭ꯔꯦꯌꯤꯡ ꯇꯧꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯍꯤꯛ ꯃꯇꯥꯡ ꯁꯤꯟꯅꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯆꯥꯏꯊꯣꯛꯄꯅꯆꯤꯡꯕꯁꯤꯡ ꯇꯧꯖꯩ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯈꯔꯗ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ ꯍꯥꯏꯗꯅ ꯃꯁꯤꯡꯕꯨꯗꯤ ꯌꯥꯝꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯁꯦꯅꯤꯇꯥꯏꯖꯔ ꯈꯔ ꯑꯗꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯦꯟꯊꯣꯛꯆꯩ ꯃꯊꯪ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯁꯦꯅꯤꯇꯥꯏꯖꯔꯁꯤꯁꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯑꯦꯕꯟꯗꯦꯟ ꯑꯣꯏꯅ ꯐꯪꯍꯟꯕꯁꯨ ꯉꯝꯗ꯭ꯔꯕ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯃꯁꯤꯒꯤ ꯑꯁꯣꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛꯁꯤꯅ ꯈꯤꯇꯪ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯃꯥꯡꯖꯧꯅꯅ ꯃꯁꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯦ ꯈꯔ ꯄꯥꯏꯈꯠꯄꯁꯤ khitang ꯇꯞꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯇꯣꯉꯥꯟꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏꯁꯤꯗ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯁꯤꯗꯤ ꯈꯨꯡꯒꯪꯒꯤ ꯁꯔꯨꯛ ꯌꯥꯝꯕ ꯑꯗꯨꯒ ꯂꯥꯏꯔꯕꯁꯤꯡꯅꯁꯨ ꯅꯝꯅ ꯇꯥꯕ ꯑꯗꯨꯒꯨꯝꯕ ꯂꯝ ꯑꯃ ꯑꯣꯏꯕꯅꯤꯅ ꯍꯥꯏꯔꯒꯗꯤ ꯍꯦꯜꯊ ꯑꯃꯁꯨꯡ ꯍꯥꯏꯖꯤꯟꯒꯤ ꯃꯇꯥꯡꯁꯤꯗ ꯌꯥꯝꯅ ꯍꯟꯊꯕ ꯊꯥꯛꯇ ꯂꯩꯔꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯁꯦꯡꯅꯒꯤ ꯃꯇꯥꯡꯁꯤꯗ ꯁꯦꯅꯤꯇꯥꯏꯖꯔ ꯃꯁꯛ ꯈꯪꯗꯕꯁꯤꯡ ꯈꯪꯕ ꯑꯗꯨ ꯁꯦꯅꯤꯇꯥꯏꯖꯔ ꯀꯔꯝ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯅꯧꯅ ꯇꯥꯛꯄ ꯑꯃ ꯆꯪꯉꯤ ꯑꯗꯨ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯦꯋꯥꯔꯅꯦꯁ ꯃꯌꯥꯝ ꯑꯃ ꯋꯥꯠꯂꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯀꯤ ꯁꯥꯏꯠꯇ ꯑꯉꯝꯕ ꯀꯌꯥ ꯇꯧꯖꯩ ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛ ꯁꯤꯅ ꯈꯛꯇꯗꯤ ꯌꯥꯗꯦ ꯍꯥꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯣꯛꯗꯥꯎꯟ ꯇꯧꯈꯤꯕꯗꯒꯤ ꯀꯅꯥꯃꯠꯇ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯅꯣꯡꯃꯒꯤ ꯑꯌꯥꯝꯕꯅ ꯂꯩꯔꯤꯕ ꯈꯨꯡꯒꯪꯁꯤꯡꯗꯤ ꯅꯣꯡꯃꯒꯤ ꯆꯥꯔꯒ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯅꯣꯡꯃꯒꯤ ꯆꯥꯖꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯣꯏꯅ ꯑꯌꯥꯝꯕ ꯑꯣꯏꯕꯅꯤꯅ ꯁꯨꯐꯝ ꯅꯣꯡꯃꯝꯁꯨ ꯂꯩꯇꯕꯅꯤꯅ ꯑꯗꯨꯅ ꯈꯔ ꯃꯔꯨ ꯃꯁꯤꯡ ꯂꯩꯕꯁꯤꯡꯕꯨꯗꯤ ꯈꯔ ꯐꯔꯦ ꯑꯗꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯁꯣꯠꯊꯔꯕ ꯑꯅꯥꯕ ꯆꯍꯤ ꯆꯨꯞꯄ ꯅꯥꯔꯒ ꯂꯩꯕ ꯏꯃꯨꯡꯁꯤꯡ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯒꯤ ꯀꯩꯒꯤ ꯃꯥꯒꯤ ꯃꯄꯥ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕ ꯁꯤꯒꯨꯝꯕꯁꯤꯡ ꯀꯌꯥ ꯂꯩꯇꯕ ꯅꯠꯇꯦ ꯁꯤꯒꯨꯝꯕ ꯏꯃꯨꯡꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯅꯠꯇ꯭ꯔꯒ ꯑꯋꯥꯕ ꯈꯝ ꯊꯦꯡꯅ ꯋꯥꯔꯕꯁꯤꯡ ꯏꯃꯨꯡ 30 ꯍꯦꯟꯅ ꯈꯔ ꯑꯗꯨꯒ ꯆꯥꯅꯕ ꯊꯨꯡꯕ ꯌꯦꯟꯊꯣꯛꯆꯕꯅꯤ ꯁꯤꯅ ꯑꯩꯈꯣꯏꯅ ꯀ꯭ꯂꯕꯀꯤ ꯁꯥꯏꯠꯇꯒꯤ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡꯁꯤꯒꯤ ꯆꯥꯡꯗ ꯇꯧꯖꯔꯤ ꯑꯗꯨ ꯃꯔꯛꯁꯤꯗ ꯑꯩꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯌꯥꯝꯕ ꯒ꯭ꯔꯣꯁꯔꯤ ꯐꯝꯕꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯐꯥꯔꯃꯥꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯄꯣꯠꯀꯤ ꯃꯇꯥꯡꯁꯤꯗꯁꯨ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯂꯣꯛꯗꯥꯎꯟꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯟꯁꯤꯌꯦꯜ ꯀꯣꯃꯣꯗꯤꯇꯤꯁꯤꯡꯗꯤ ꯃꯔꯨꯑꯣꯏꯅ ꯃꯁꯤꯗꯤ ꯊꯥꯗꯣꯛꯀꯅꯤ ꯃꯁꯤꯗꯤ ꯌꯥꯍꯟꯒꯅꯤ ꯍꯥꯏꯕꯁꯤ ꯂꯩꯅ ꯑꯩꯈꯣꯏꯒꯤ ꯂꯣꯛꯗꯥꯎꯟ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯋꯥꯍꯟꯊꯣꯛꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯁꯤꯡꯅꯁꯨ ꯉꯥꯛꯄꯤꯔꯤ ꯃꯌꯥꯝꯒꯤ ꯐꯅꯕꯅꯤ ꯂꯣꯛꯗꯥꯎꯟꯁꯤ ꯃꯌꯥꯝ ꯃꯄꯥꯟ ꯊꯣꯛꯇꯅꯕꯅꯤ ꯍꯥꯏꯕꯤꯔꯤ ꯑꯗꯨꯕꯨ ꯃꯄꯥꯟ ꯊꯣꯛꯑꯒ ꯃꯍꯤꯛ ꯁꯟꯗꯣꯛꯄ ꯊꯤꯡꯅꯕꯅꯤ ꯍꯥꯏꯅꯗꯤ ꯍꯣꯠꯅꯕꯤꯔꯤ ꯃꯁꯤ ꯌꯥꯝꯅꯗꯤ ꯐꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯔꯒ ꯁꯣꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯣꯛꯗꯥꯎꯟꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯋꯥꯍꯟꯊꯣꯛꯁꯤ ꯏꯋꯥꯠ ꯋꯥꯠꯄ ꯑꯣꯏꯅ ꯎꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯔꯥꯡ ꯑꯃ ꯊꯣꯛꯄ ꯀꯥꯟꯗ ꯁꯤꯁꯨ ꯊꯝꯃꯒ ꯃꯤ ꯀꯅꯥꯝꯇ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯦꯛ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡꯕꯨ ꯐꯨ ꯆꯩꯔꯒ ꯇꯥꯟꯕ ꯆꯔꯥ ꯍꯦꯟꯗꯅ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯗꯅ ꯏꯁꯥꯒꯤ ꯆꯪꯗ ꯌꯥꯗꯕ ꯄꯣꯠꯆꯪꯗꯨ ꯂꯩꯕ ꯂꯥꯛꯆꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯍꯪꯕꯤꯗꯅ ꯑꯦꯁꯦꯟꯁꯤꯌꯦꯜ ꯀꯣꯃꯣꯗꯤꯇꯤ ꯑꯗꯨ ꯂꯧꯕ ꯂꯥꯛꯏꯕꯁꯤꯡꯗꯨꯕꯨ ꯆꯔꯥ ꯍꯦꯜꯂꯤꯕ ꯆꯦꯡ ꯋꯥꯟꯕ ꯆꯠꯂꯤꯕ ꯍꯤꯗꯥꯛ ꯂꯩꯕ ꯆꯠꯂꯤꯕꯁꯤꯡ ꯑꯗꯨꯕꯨ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯐꯨꯕ ꯁꯤꯒꯤ ꯆꯠꯅꯕꯤ ꯑꯃ ꯁꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯎꯔꯤ ꯂꯣꯛꯗꯥꯎꯟꯁꯤꯗ ꯑꯗ ꯂꯣꯛꯗꯥꯎꯟꯒꯤ ꯅꯤꯌꯣꯝ ꯆꯞ ꯆꯥꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯁꯥꯏꯠ ꯃꯔꯨꯑꯣꯏꯅ ꯄꯨꯂꯤꯁꯁꯤꯡꯅꯁꯨ ꯉꯥꯛꯄꯤꯔꯤ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯅꯁꯨ ꯈꯪꯍꯟꯕꯤꯕ ꯑꯗꯨꯅ ꯂꯩꯉꯥꯛꯅ ꯃꯁꯤ ꯈꯪꯍꯟꯕꯤꯅꯕ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯑꯃꯇꯪ ꯂꯧꯈꯠꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯑꯦꯁꯦꯟꯁꯤꯌꯦꯜ ꯀꯣꯃꯣꯗꯤꯇꯤꯁꯤꯡ ꯑꯁꯤ ꯍꯛꯆꯥꯡꯁꯤ ꯐꯪꯅꯕ ꯂꯝꯕꯤꯗꯣ ꯁꯤꯜꯍꯟꯅꯤꯡꯉꯤ ꯑꯩ ꯁꯤ ꯍꯥꯏꯔꯒ ꯑꯍꯥꯟꯕꯒꯤ ꯍꯧꯖꯤꯛ ꯈꯔ ꯊꯝꯖꯩ ꯌꯥꯝ ꯍꯜꯂꯣ ꯇꯥꯕꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯚꯨꯁꯟꯅꯁꯨ ꯄꯟꯕꯤꯈ꯭ꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯁꯨ ꯄꯦꯅꯤꯛ ꯕꯥꯏꯌꯤꯡꯒꯤ ꯋꯥꯔꯤ ꯑꯗꯒꯤ ꯐꯥꯔꯃꯥꯁꯤꯁꯀꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯥꯏꯕꯗꯤ ꯀ꯭ꯔꯣꯅꯤꯛ ꯗꯤꯖꯤꯖꯁꯤꯡꯒꯤ ꯆꯥꯡ ꯅꯥꯏꯅ ꯂꯦꯞꯇꯅ ꯆꯥꯗꯕ ꯌꯥꯗꯕ ꯍꯤꯗꯥꯛꯁꯤꯡ ꯂꯩꯌꯦꯅ ꯍꯥꯏ ꯑꯗꯣ ꯃꯔꯛꯁꯤꯗꯩꯗ ꯑꯩ ꯁꯨꯝ ꯉꯁꯥꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯗꯒꯤ ꯑꯩꯅ ꯁꯨꯝ ꯅꯤꯡꯁꯤꯡꯖꯕ ꯑꯃꯅ ꯍꯤꯗꯥꯛꯁꯤꯡꯁꯤ ꯆꯥꯡ ꯅꯥꯏꯅ ꯆꯥꯗꯕ ꯌꯥꯗ꯭ꯔꯕ ꯑꯗꯒꯤ ꯄꯣꯠ ꯆꯩ ꯑꯦꯁꯦꯟꯁꯤꯌꯦꯜ ꯀꯃꯣꯗꯤꯇꯤꯁ ꯃꯌꯥꯝꯁꯤꯁꯨ ꯆꯥꯡ ꯅꯥꯏꯅ ꯂꯩꯗꯕ ꯌꯥꯗ꯭ꯔꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯦꯂꯤ ꯋꯦꯖꯦꯁ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯕꯛ ꯁꯨꯔꯒ ꯍꯥꯏꯕꯗꯤ ꯌꯥꯝ ꯄꯨꯟꯅ ꯄꯦꯅꯤꯛ ꯕꯥꯏꯌꯤꯡ ꯍꯥꯏꯇꯥꯔꯒꯁꯨ ꯄꯨꯟꯅ ꯂꯩꯅꯅꯕ ꯄꯩꯁꯥꯁꯦ ꯄꯨꯟꯅ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯏꯀꯣꯅꯣꯃꯤꯛ ꯕꯦꯛꯒ꯭ꯔꯥꯎꯟ ꯒ꯭ꯔꯨꯞ ꯑꯃ ꯂꯩ ꯍꯥꯏꯅ ꯈꯜꯂꯁꯦ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ
ꯇꯥꯃꯣꯒꯤ ꯑꯗꯒꯤ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯑꯗꯨꯃꯥꯏꯅ ꯂꯩꯕꯁꯤꯡꯁꯤꯗ ꯍꯧꯖꯤꯛ ꯂꯩꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯄꯣꯠ ꯂꯩꯕꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯁꯣꯠꯄꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯄꯩꯁꯥ ꯄꯤꯕ ꯉꯝꯗꯕ ꯑꯗꯨꯃꯥꯏꯅ ꯍꯤꯗꯥꯛ ꯂꯩꯕꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯛꯄ ꯍꯦꯟꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯄ ꯃꯥꯟꯕꯒꯤ ꯏꯚꯤꯗꯦꯟꯁꯀꯨꯝꯕ ꯊꯦꯡꯅꯕꯤꯕ꯭ꯔꯥ ꯀꯩ ꯂꯩ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨꯕ ꯇꯥꯃꯣ ꯍꯥꯟꯅ ꯍꯧꯕꯤꯅꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯣꯁꯔꯤꯒꯤ ꯉꯁꯥꯏꯒꯤ ꯑꯥꯏꯇꯦꯝꯁꯤꯡꯁꯤꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯗꯣꯛꯅ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯍꯦꯟꯅ ꯀꯥ ꯍꯦꯟꯅ ꯑꯋꯥꯕꯗꯨꯗꯤ ꯑꯩ ꯎꯗꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛ ꯍꯧꯖꯤꯛ ꯁꯤꯖꯟꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯍꯥꯏꯔꯒꯗꯤ ꯁꯖꯤꯕꯨ ꯃꯅꯨꯡꯅꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯍꯣꯏ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯁꯤ ꯃꯩꯇꯩꯁꯤꯡꯒꯤꯗꯤ ꯌꯥꯝ ꯆꯥꯎꯕ ꯆꯍꯤ ꯍꯧꯕꯒꯤ ꯑꯗꯨꯒꯨꯝꯕ ꯀꯨꯝꯍꯩ ꯑꯃꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯥꯏꯔꯤꯕ ꯁꯤꯖꯟ ꯍꯧꯖꯤꯛ ꯁꯤꯖꯟ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯐꯧ ꯂꯣꯛꯅꯈꯤꯕ ꯂꯣꯛꯅꯕ ꯂꯣꯏꯈꯤꯕꯇ ꯉꯥꯏꯔꯤ ꯑꯗꯒꯤ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯂꯣꯛꯅꯕ ꯂꯣꯏꯈꯤꯕꯇ ꯉꯥꯏꯔꯤ ꯇꯉꯥꯏ ꯐꯗꯅ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯄꯣꯠ ꯆꯩꯁꯤꯡꯗ ꯊꯨꯝꯒꯨꯝꯕ ꯊꯥꯎꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯂꯝꯁꯤꯡꯅ ꯑꯌꯥꯝꯕꯅ ꯃꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯂꯩꯅꯔꯤꯕ ꯑꯂꯨ ꯑꯗꯒꯤ ꯍꯋꯥꯏ ꯀꯣꯕꯤ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛ ꯑꯣꯏꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯃꯅꯨꯡꯁꯤꯗꯗꯤ ꯑꯗꯨꯝ ꯃꯦꯅꯦꯖꯦꯕꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯃꯥꯒꯤ ꯏꯁꯇꯣꯛꯇ ꯌꯨꯝꯗ ꯂꯩꯅꯔꯝꯒꯗ꯭ꯔꯥꯅ ꯁꯥ ꯇꯧꯏ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯀꯩꯅꯣꯅ ꯍꯪꯕꯤꯈꯤꯕ ꯋꯥꯍꯪꯗꯨꯗ ꯉꯁꯥꯏꯒꯤ ꯃꯗꯨꯒꯨꯝꯕ ꯂꯩꯖꯗꯕ ꯑꯗꯒꯤ ꯁꯦꯟ ꯊꯨꯝꯁꯨ ꯃꯔꯥꯡ ꯀꯥꯏꯗꯕ ꯃꯤꯁꯤꯡꯅ ꯉꯁꯥꯏꯒꯤ ꯄꯣꯠ ꯁꯣꯠꯄ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯅ ꯂꯩꯕ ꯐꯪꯗꯕꯒꯤ ꯋꯥꯐꯝ ꯍꯥꯏꯕꯗꯨꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯑꯗꯨꯝ ꯂꯩꯕ ꯃꯑꯣꯡꯅꯤ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤꯁꯨ ꯑꯗꯨꯝ ꯃꯣꯏ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯑꯗꯨꯝ ꯌꯥꯝ ꯂꯩꯕ ꯉꯝꯖꯗꯕ ꯈꯔ ꯈꯛꯇꯅ ꯑꯗꯨꯝ ꯃꯦꯅꯦꯖ ꯇꯧꯖꯕ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯗꯨꯀꯥꯟꯁꯤꯡꯁꯦ ꯒ꯭ꯔꯣꯁꯔꯤ ꯗꯨꯀꯥꯟꯁꯤꯡꯁꯦ ꯇꯉꯥꯏ ꯐꯗꯅ ꯄꯤꯗꯕ ꯌꯥꯗꯕ ꯃꯇꯥꯡꯗ ꯂꯣꯛꯗꯥꯎꯟꯅꯤꯅ ꯃꯣꯏꯒꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯅꯠꯇ꯭ꯔꯒ ꯑꯅꯤꯔꯛ ꯊꯣꯡ ꯍꯥꯡꯕꯁꯤ ꯅꯠꯇꯕꯗ ꯇꯉꯥꯏ ꯐꯗꯅ ꯑꯩ ꯑꯗꯨꯃ ꯋꯥꯠꯂꯦ ꯑꯩ ꯑꯗꯨꯃ ꯇꯧꯗꯕ ꯌꯥꯗꯦ ꯑꯗꯨꯃ ꯄꯤꯕꯤꯌꯨ ꯍꯥꯏꯕꯗ ꯌꯨꯝꯗ ꯆꯪꯉꯒ ꯊꯣꯡ ꯍꯥꯡꯗꯣꯛꯑꯒ ꯄꯣꯠꯁꯤ ꯂꯧꯅꯅꯕ ꯍꯥꯏꯕ ꯂꯥꯛꯇꯕꯗꯤ ꯅꯠꯇꯦ ꯂꯥꯛꯏ ꯅꯣꯡꯄꯣꯛ ꯑꯩꯈꯣꯏ ꯇꯟꯖꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯇꯉꯥꯏ ꯐꯗꯕꯗꯣ ꯃꯗꯨ ꯑꯗꯨꯃꯛ ꯄꯤꯅꯅꯕ ꯃꯈꯣꯏꯗ ꯌꯧꯍꯟꯅꯅꯕ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯊꯣꯏꯗꯣꯛꯅ ꯀꯥ ꯍꯦꯟꯅ ꯑꯋꯥꯕꯗꯨꯗꯤ ꯒ꯭ꯔꯣꯁꯔꯤꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯎꯕ ꯐꯪꯗꯦ ꯏꯟꯗꯁꯇ꯭ꯔꯤ ꯃꯈꯥ ꯇꯥꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯀꯔꯤ ꯕꯥꯏꯡ ꯑꯣ ꯄꯦꯇꯔꯟꯗ ꯌꯥꯅꯤ ꯌꯥꯅꯤ ꯈꯦꯠꯅꯕ ꯃꯥꯏ ꯄꯦꯇꯔꯟꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯖꯤꯛꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯗꯤ ꯃꯤ ꯄꯩꯁꯥ ꯄꯥꯏꯕꯕꯨ ꯑꯣꯏꯔꯣ ꯄꯥꯏꯗꯕꯨ ꯑꯣꯏꯔꯣ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯗꯗꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯅ ꯁꯇ꯭ꯔꯤꯞ 5 ꯂꯩꯒꯦ 10 ꯂꯩꯒꯦ ꯑꯩꯈꯣꯏ ꯄꯤꯗꯦ ꯍꯧꯖꯤꯛꯇꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯗꯤ ꯋꯥꯟ ꯑꯦꯟ ꯑꯣꯜ ꯑꯩꯈꯣꯏꯗꯗꯤ ꯀꯁꯇꯃꯔꯁꯦ ꯏꯁ ꯒꯣꯗꯅꯤ ꯑꯩꯈꯣꯏꯗꯤ ꯂꯣꯏꯅꯃꯛ ꯀꯁꯇꯃꯔꯁꯦ ꯑꯗꯣ ꯀꯁꯇꯃꯔꯁꯦ ꯑꯩꯈꯣꯏ ꯏꯀ꯭ꯋꯦꯂꯤ ꯂꯣꯏꯅ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯋꯦ ꯑꯗꯨ ꯃꯥꯅ ꯄꯩꯁꯥ 10 ꯂꯩꯒꯦ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏ 1 ꯅꯠꯇ꯭ꯔꯒ 2 ꯍꯦꯟꯅ ꯄꯤꯗꯦ ꯄꯩꯁꯥ ꯄꯥꯏꯗꯕ ꯃꯤꯁꯨ 1 ꯄꯥꯏꯕ ꯃꯤꯁꯨ 1 2 ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯄꯣꯠꯁꯦ ꯑꯦꯕꯟꯗꯦꯟꯂꯤ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯗꯕꯅꯤꯅ ꯕꯖꯥꯔꯗ ꯂꯧꯕ ꯆꯠꯄꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯁꯨ ꯂꯩꯔꯦ ꯕꯖꯥꯔꯗ ꯁꯣꯔꯇꯦꯖ ꯂꯥꯛꯄꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯍꯥꯏꯗꯤ ꯂꯥꯛꯏꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇꯨ ꯑꯩꯒꯤꯗꯤ ꯀꯁꯇꯃꯔ ꯉꯥꯛꯇꯅꯤ ꯈꯔꯅ ꯄꯩꯁꯥ ꯄꯥꯏꯔꯝꯕ ꯌꯥꯏ ꯈꯔꯅ ꯄꯥꯏꯔꯝꯗꯕ ꯌꯥꯏ ꯈꯔꯅ ꯂꯥꯏꯔꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯈꯔꯅ ꯃꯤꯂꯅꯔ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨ ꯑꯩꯈꯣꯏꯗꯗꯤ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯁꯦ ꯑꯩꯒꯤ ꯀꯁꯇꯃꯔ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯁꯇ꯭ꯔꯤꯞ 1 ꯅꯠꯇ꯭ꯔꯒ 2 ꯄꯤꯔꯒ ꯂꯣꯏ ꯃꯦꯅꯦꯖ ꯇꯧꯅꯕ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒꯤ ꯁꯤꯁꯇꯦꯝꯗꯨꯗ ꯂꯩꯔꯤ ꯍꯥꯏꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯐꯣꯟ ꯇꯧꯔꯒꯁꯨ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯛꯑꯦ ꯑꯩ ꯑꯗꯨ ꯄꯤꯌꯨ ꯑꯩꯒꯤꯗꯤ ꯑꯗꯨ ꯄꯤꯒꯗꯧꯅꯤ ꯑꯩꯒꯤꯗꯤ 10 ꯄꯤꯒꯗꯧꯅꯤ ꯍꯥꯏꯔꯦ ꯑꯗꯨ ꯇꯥꯔꯁꯨ ꯑꯩꯅ ꯍꯥꯏꯔꯤ ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯅꯪ ꯈꯛꯇ ꯆꯥꯕ ꯌꯥꯔꯣꯏ ꯅꯪ ꯈꯛꯇꯗ ꯍꯤꯡꯒꯦ ꯍꯥꯏꯕꯗꯨꯗꯤ ꯌꯥꯔꯣꯏ ꯁꯤꯒꯤ ꯃꯤꯉꯣꯟꯗ ꯉꯁꯥꯏꯒꯤ ꯍꯤꯗꯥꯛꯁꯦ ꯆꯥꯍꯧꯗꯕꯒꯤ ꯍꯥꯏꯄꯔ ꯇꯦꯟꯁꯟ ꯂꯩꯕ ꯃꯤꯗꯨꯗ ꯒꯨꯂꯤꯗꯨ ꯆꯥꯗ꯭ꯔꯒꯗꯤ ꯃꯥ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯃꯥꯒꯤꯁꯨ ꯁꯇ꯭ꯔꯤꯞ ꯑꯃꯗꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯂꯩ ꯍꯥꯏꯄꯔ ꯇꯦꯟꯁꯟꯒꯤ ꯃꯦꯟꯇꯦꯜꯒꯤ ꯗꯥꯏꯕꯦꯇꯤꯁꯀꯤ ꯀꯔꯤꯒꯤ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯁꯤꯕꯨꯗꯤ ꯑꯩꯅꯁꯨ ꯈꯔ ꯈꯔꯗꯤ ꯃꯦꯟꯇꯦꯟ ꯇꯧꯖꯔꯤ ꯁꯨꯃꯥꯏꯅ ꯄꯨꯂꯞ ꯄꯤꯗꯕꯤꯗ ꯃꯔꯨꯑꯣꯏꯅ ꯃꯁꯤꯒꯤ ꯍꯤꯗꯥꯛꯁꯦ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯅꯅꯕꯒꯤ ꯄꯣꯠꯁꯦ ꯑꯃꯇꯪꯒ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯁꯤꯅ ꯁꯤꯟꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯦꯅ ꯈꯜꯂꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯐꯥꯔꯃꯥꯁꯤꯒꯤ ꯁꯦꯜꯁꯃꯦꯟꯁꯤꯡꯁꯤꯒꯤ ꯇꯣꯉꯥꯟꯕ ꯃꯈꯣꯏꯒꯤ ꯆꯠꯅꯅꯕ ꯂꯝꯕꯦꯟ ꯑꯃ ꯄꯤꯕꯤꯔꯕ ꯑꯣꯏꯅ ꯐ꯭ꯂꯣꯒꯤ ꯄꯥꯁꯀꯨꯝꯕ ꯑꯃ ꯄꯤꯕꯤꯔꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯅ ꯚꯦꯍꯤꯀꯜ ꯈꯔ ꯁꯦꯝꯃꯒ ꯄꯨꯂꯤꯁ ꯈꯪꯗꯦ ꯌꯥꯝꯅ ꯇꯥꯏꯠ ꯇꯧꯔꯒ ꯏꯝꯐꯥꯜ ꯐꯥꯎꯇꯪ ꯌꯧꯍꯟ ꯉꯝꯃꯒꯗꯤ ꯏꯝꯐꯥꯜ ꯏꯁꯇꯣꯛꯀꯤꯁꯇ ꯂꯩꯔꯤꯕ ꯃꯣꯏꯒꯤ ꯁꯦꯜꯁꯃꯦꯟꯁꯤꯡꯁꯦ ꯃꯣꯏꯔꯥꯡꯗꯒꯤ ꯌꯥꯎꯔꯤ ꯅꯝꯕꯣꯜꯗꯒꯤ ꯌꯥꯎꯔꯤ ꯕꯤꯁꯦꯟꯄꯨꯔꯗꯒꯤ ꯌꯥꯎꯔꯤ ꯅꯥꯀꯟ ꯃꯟꯇ꯭ꯔꯤꯒꯤ ꯌꯥꯎꯔꯤ ꯅꯥꯀꯟ ꯃꯃꯥꯡꯂꯣꯝꯗꯒꯤ
ꯑꯩꯈꯣꯏ ꯊꯧꯕꯥꯜ ꯂꯣꯝꯗꯒꯤꯁꯨ ꯌꯥꯎꯏ ꯑꯇꯣꯞꯄ ꯖꯒꯥꯗꯒꯤ ꯂꯥꯛꯑꯒ ꯗꯨꯀꯥꯟꯗꯣ ꯐꯝꯕ ꯉꯥꯛꯇꯅꯤꯅ ꯍꯥꯏꯕꯁꯤꯡꯗꯣ ꯃꯈꯣꯏꯗ ꯀꯔꯐ꯭ꯌꯨ ꯂꯩꯔꯕꯅꯤꯅ ꯂꯅꯥꯏꯒꯤ ꯒꯥꯔꯤꯗ ꯚꯦꯍꯤꯀꯜꯗ ꯂꯥꯛꯄꯁꯨ ꯑꯃꯨꯛ ꯍꯦꯟꯅ ꯑꯦꯐꯣꯔꯠ ꯇꯧꯕ ꯉꯝꯗꯕ ꯊꯥꯎꯁꯨ ꯄꯤꯗꯕ ꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯍꯤꯗꯥꯛ ꯂꯧꯕꯁꯦ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯕꯁꯨ ꯉꯝꯗ꯭ꯔꯦ ꯆꯠꯄꯁꯨ ꯂꯩꯔꯦ ꯉꯁꯤ ꯄꯤꯔꯝꯕ ꯑꯣꯔꯗꯔꯁꯦ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯃꯤꯁꯤꯡꯗꯨꯗ ꯑꯩꯈꯣꯏꯅ ꯄꯤꯕꯁꯨ ꯉꯝꯗꯦꯕ ꯍꯌꯦꯡ ꯂꯧꯔꯣ ꯍꯥꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯣꯔꯗꯔ ꯑꯃ ꯄꯤꯔꯝꯕ ꯃꯇꯝꯗ ꯉꯁꯤ ꯍꯤꯗꯥꯛꯁꯦ ꯍꯥꯏꯗꯤ ꯊꯧꯕꯥꯜꯁꯤꯅ ꯀꯣꯜꯂꯤꯕ ꯁꯥꯔꯀꯜꯁꯤꯗꯤ ꯌꯥꯝꯃꯦꯕ ꯌꯥꯝ ꯆꯥꯎꯋꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯊꯧꯕꯥꯜ ꯕꯖꯥꯔꯁꯤꯗ ꯐꯝꯃꯤꯕ ꯑꯩꯈꯣꯏ ꯐꯥꯔꯃꯥꯁꯤꯅ ꯀꯣꯜꯂꯤꯕ ꯁꯥꯔꯀꯜꯁꯤ ꯌꯥꯝ ꯆꯥꯎꯋꯦ ꯃꯃꯥꯡꯗ ꯅꯣꯡꯄꯣꯛ ꯁꯤꯃꯥ ꯌꯧꯗꯣꯏꯅꯤ ꯂꯩꯁꯥꯡꯊꯦꯝ ꯈꯦꯛꯃꯟ ꯅꯥꯀꯟ ꯌꯧꯗꯣꯏꯅꯤ ꯌꯥꯏꯔꯤꯄꯣꯛ ꯌꯥꯝ ꯁꯥꯔꯀꯜꯁꯤ ꯌꯥꯝ ꯆꯥꯎꯋꯦ ꯑꯗꯒꯤ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥ ꯁ꯭ꯋꯥꯏ ꯈꯣꯡꯖꯣꯝ ꯁ꯭ꯋꯥꯏꯕ ꯑꯗꯨꯝ ꯀꯣꯟꯗꯣꯏꯅꯦ ꯁꯥꯔꯀꯜꯁꯤ ꯆꯥꯎꯋꯦ ꯊꯧꯕꯥꯜꯅ ꯀꯣꯜꯂꯤꯕ ꯐꯥꯔꯃꯥꯁꯤꯁꯤꯡꯅ ꯀꯣꯜꯂꯤꯕ ꯁꯥꯔꯀꯜꯁꯦ ꯑꯗꯨ ꯃꯈꯣꯏꯁꯤꯡꯁꯤꯒꯤ ꯄꯤꯕ ꯉꯝꯅꯕ ꯍꯣꯠꯅꯕ ꯍꯥꯏꯁꯦ ꯊꯕꯛ ꯑꯃꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁ꯭ꯇꯥꯐꯁꯤꯡꯗꯣ ꯏꯁꯇꯣꯀꯦꯁꯅꯁꯨ ꯄꯣꯠꯇꯣ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯄꯣꯠꯀꯤ ꯁꯣꯔꯇꯦꯖ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯇꯝ ꯈꯔꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯈꯔ ꯋꯥꯃꯤꯟꯅꯈꯤꯕ ꯇꯥꯔꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩ ꯏꯁꯥꯃꯛꯀꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯕꯗꯤ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯁꯤꯁꯇꯦꯝꯗꯨꯗ ꯈꯤꯇꯪ ꯆꯦꯟꯖ ꯂꯥꯛꯆꯔꯒ ꯁ꯭ꯇ꯭ꯔꯤꯞꯇꯣ ꯑꯃꯃꯝꯇ ꯑꯣꯏꯔꯁꯨ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯈꯛꯇꯪ ꯑꯣꯏꯔꯁꯨ ꯀꯣꯟꯅꯅꯕ ꯅꯨꯡꯇꯤꯒꯤꯁꯨ ꯃꯦꯅꯦꯖꯦꯕꯜ ꯑꯣꯏꯕ ꯋꯦꯗ ꯑꯗꯨꯝ ꯁꯤꯟꯖꯔꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯌꯥꯝꯕ ꯏꯟꯗꯁꯇ꯭ꯔꯤꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯃꯔꯨꯑꯣꯏꯅ ꯑꯩ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯈꯤꯇꯪ ꯍꯥꯟꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯈꯥ ꯑꯃꯨꯛ ꯒ꯭ꯔꯣꯁ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯍꯧꯖꯤꯛ ꯄꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯗꯒꯤ ꯏꯁꯇꯣꯀꯤꯁꯇꯒꯤ ꯍꯤꯗꯥꯛꯁꯤ ꯂꯧꯕ ꯆꯠꯄ ꯀꯥꯟꯗ ꯅꯨꯃꯤꯠ ꯅꯤꯅꯤꯒꯨꯝꯕ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯕ ꯆꯪꯉꯤ ꯍꯥꯏ ꯑꯗꯩ ꯆꯠꯄ ꯃꯇꯝꯗꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏ ꯂꯝꯕꯤ ꯂꯝꯍꯥꯡꯗ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯂꯣꯛꯗꯥꯎꯟꯁꯤꯕꯨ ꯉꯥꯛꯏꯕ ꯀꯔꯐ꯭ꯌꯨ ꯉꯥꯛꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯁꯤꯡ ꯃꯐꯝꯗꯒꯤꯁꯨ ꯑꯗꯨꯝ ꯈꯤꯇꯪ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯁꯨ ꯃꯥꯌꯣꯛꯅꯩ ꯍꯥꯏ ꯑꯗꯣ ꯁꯤ ꯃꯇꯥꯡꯗ ꯉꯁꯥꯏ ꯑꯩ ꯑꯍꯥꯟꯕ ꯊꯝꯖꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯑꯥꯔꯊꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯉꯥꯛꯏꯕ ꯄꯨꯂꯤꯁꯁꯤꯡꯅꯁꯨ ꯈꯪꯗꯕꯒꯨꯝꯕ ꯇꯧꯋꯦ ꯑꯗꯨꯅ ꯑꯦꯁꯦꯟꯁꯤꯌꯦꯜ ꯀꯣꯃꯣꯗꯤꯇꯤ ꯍꯤꯗꯥꯛ ꯂꯧꯕ ꯆꯠꯄꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯏꯃꯥꯔꯖꯦꯟꯁꯤ ꯂꯥꯛꯏꯕ ꯁꯤ ꯂꯥꯛꯄꯗ ꯑꯁꯣꯛ ꯑꯅꯥ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯆꯪꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯝ ꯊꯣꯛꯑꯣꯏ ꯍꯥꯏꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤꯗ ꯁꯤꯕꯨ ꯁꯨꯝ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯃꯑꯣꯡꯗ ꯁꯨꯝ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯀꯩꯒꯨꯝꯕ ꯂꯥꯏꯅꯥ ꯂꯥꯏꯆꯠꯁꯦ ꯁ꯭ꯋꯥꯏꯗ ꯌꯧꯔꯛꯇꯕꯒꯤ ꯐꯥꯎꯕ ꯀꯩꯒꯨꯝꯕ ꯌꯧꯁꯜꯂꯛꯑꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯁꯤꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯔꯦꯄꯤꯠ ꯑꯣꯏꯅ ꯁꯟꯇꯣꯔꯛꯑꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯨꯂꯞ ꯋꯥꯃꯤꯟꯅꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯑꯩꯅ ꯌꯥꯝ ꯄꯥꯈꯠꯆꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤ ꯃꯇꯥꯡꯗ ꯊꯝꯖꯅꯤꯡꯕ ꯑꯃꯅ ꯉꯁꯥꯏ ꯃꯌꯥꯝꯒꯤ ꯂꯅꯥꯁꯤꯁꯤꯡ ꯑꯇꯣꯞꯄꯁꯤꯡ ꯌꯥꯝ ꯍꯣꯠꯅꯕꯤꯔꯤ ꯃꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯑꯗꯣ ꯑꯩꯅ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯤꯡꯕ ꯑꯃꯅ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯤꯡꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡ ꯂꯩꯀꯥꯏꯁꯤꯡꯗ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔꯁꯤꯡ ꯂꯩꯔꯤ ꯑꯗꯒꯤ ꯇꯣꯉꯥꯟ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯦꯜꯊ ꯁꯦꯟꯇꯔꯁꯤꯡ ꯑꯗꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯕ ꯁꯦꯟꯇꯔ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕꯅ ꯆꯍꯤ ꯈꯔꯗꯒꯤꯗꯤ ꯑꯗꯨꯝ 24/7 ꯑꯗꯨꯝ ꯁꯥꯔꯚꯤꯁ ꯇꯧꯔꯕꯅꯤ ꯑꯗꯨꯅ ꯁꯤꯡ ꯑꯁꯤ ꯂꯩꯔꯤꯕ ꯗꯣꯛꯇꯔ ꯅꯔꯁ ꯁ꯭ꯇꯥꯐꯁꯤꯡ ꯑꯁꯤ ꯃꯈꯣꯏꯁꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯂꯩꯕꯅꯤꯅ ꯃꯈꯣꯏ ꯂꯩꯔꯤꯁꯤ ꯍꯦꯜꯊ ꯁꯦꯛꯇꯔꯅꯤ ꯑꯗꯨꯅ ꯍꯦꯜꯊ ꯁꯦꯛꯇꯔ ꯂꯩꯀꯥꯏꯗ ꯉꯁꯥꯏꯒꯤ ꯍꯥꯏꯕꯤꯈꯤꯕ ꯌꯥꯝꯅ ꯅꯨꯡꯇꯤꯒꯤ ꯆꯥꯗ ꯌꯥꯗꯕ ꯒꯨꯂꯤ ꯋꯥꯔꯤꯕꯨ ꯂꯤꯁꯥꯡꯁꯤꯗ ꯅꯥꯔꯒ ꯂꯩꯔꯕ ꯍꯤꯗꯥꯛꯁꯤꯗ ꯑꯩꯈꯣꯏ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯗꯕ ꯌꯥꯗꯕ ꯂꯩꯅꯥ ꯂꯩꯔꯒꯗꯤ ꯃꯗꯨ ꯃꯁꯤꯗꯁꯨ ꯐꯪꯗꯕ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯁꯤꯡꯗꯒꯤ ꯉꯁꯥꯏ ꯌꯥꯝꯅꯁꯨ ꯑꯃ ꯄꯟꯕꯤꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯤꯌꯥꯇ꯭ꯔꯤꯛ ꯄꯦꯁꯦꯟꯁꯤꯡꯒꯤ ꯑꯃꯁꯨ ꯄꯟꯕꯤꯈꯤ ꯃꯈꯣꯏꯗꯨ ꯍꯤꯗꯥꯛ ꯂꯦꯞꯄ ꯌꯥꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯤꯗꯥꯛ ꯂꯦꯞꯄ ꯌꯥꯗꯕꯁꯤꯡ ꯑꯁꯤꯒꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦꯅ ꯁꯨꯝ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯖꯕꯗ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯦꯚꯦꯜꯁꯤꯡꯗ ꯂꯩꯔꯤꯕ ꯍꯦꯜꯊ ꯋꯥꯔꯀꯔꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯏꯚꯟ ꯑꯁꯥꯕꯨ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯋꯥꯔꯀꯔꯗ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯁꯔꯀꯥꯔꯒꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛꯁꯤꯒꯤ ꯗꯤꯔꯦꯛꯁꯟ ꯃꯈꯥꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯄꯥꯟꯅꯍꯜꯂꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯑꯃꯅ ꯀꯣꯜꯂꯤꯕ ꯖꯒꯥꯁꯤ ꯀꯗꯥꯏ ꯐꯥꯎꯕꯅꯣ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯑꯃꯅ ꯀꯣꯜꯂꯤꯕ ꯖꯒꯥꯁꯤ ꯃꯥꯒꯤ ꯖꯨꯔꯤꯁꯗꯤꯛꯁꯟ ꯂꯣꯏ ꯂꯩꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯔꯤꯕ ꯍꯦꯜꯊ ꯋꯥꯔꯀꯔꯁꯤꯡ ꯆꯠꯂꯒ ꯂꯩꯀꯥꯏꯁꯤꯗ ꯀꯅꯥ ꯔꯤꯒꯨꯂꯔ ꯍꯦꯜꯊ ꯆꯦꯛꯑꯞ ꯍꯥꯏꯕ ꯇꯥꯔꯦ ꯁꯝꯅ ꯔꯤꯒꯨꯂꯔ ꯍꯦꯜꯊ ꯆꯦꯛꯑꯞꯁꯤ ꯌꯥꯝꯅ ꯇꯧꯕ ꯃꯊꯧ ꯇꯥꯕ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒꯤ ꯃꯃꯤꯗꯤ ꯁꯦꯡꯅ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯅ ꯔꯤꯒꯨꯂꯔ ꯍꯦꯜꯊ ꯆꯦꯛꯑꯞ ꯇꯧꯗꯅ ꯀꯅꯥ ꯀꯔꯤ ꯂꯥꯛꯑꯦ ꯂꯥꯏꯅꯥꯁꯤ ꯂꯥꯛꯑꯦ ꯍꯥꯏꯕ ꯂꯥꯏꯅꯥ ꯑꯁꯤ ꯈꯛꯇ ꯅꯠꯇꯕ ꯅꯨꯡꯇꯤꯒꯤ ꯆꯥꯗ ꯌꯥꯗꯕ ꯒꯨꯂꯤ ꯀꯅꯥ ꯂꯩꯔꯤ ꯑꯗꯩ ꯃꯁꯤꯅ ꯀꯔꯤ ꯅꯣꯡꯃꯒꯤ ꯍꯦꯜꯊ ꯑꯃꯁꯨꯡ ꯁꯦꯅꯤꯇꯦꯁꯟꯗ ꯀꯔꯤ ꯆꯪꯏ ꯍꯥꯏꯕꯁꯤꯡ ꯑꯁꯤ ꯑꯦꯋꯥꯔꯅꯦꯁ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯀꯥꯏꯁꯤꯡꯗ ꯆꯠꯂꯒ ꯈꯔ ꯌꯥꯝꯅ ꯃꯤ ꯄꯨꯜꯂꯒꯁꯨ ꯌꯨꯝꯊꯣꯡ ꯆꯠꯂꯒ ꯈꯔ ꯋꯥꯔꯤꯗꯨ ꯋꯥꯇꯥꯏ ꯁꯥꯗꯅ ꯁꯤꯒꯨꯝꯕ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕꯤꯔꯒꯗꯤ ꯑꯗꯨꯒ ꯍꯪꯕꯤꯔꯒꯗꯤ ꯍꯦꯟꯅ ꯃꯗꯨꯅ ꯃꯌꯥꯝꯒꯤꯁꯨ ꯋꯥꯅꯔꯤꯕꯁꯤꯗꯒꯤ ꯈꯔ ꯇꯪꯈꯥꯏ ꯑꯃꯗꯤ ꯀꯣꯛꯀꯗ꯭ꯔꯥꯅ ꯈꯟꯖꯩ ꯑꯗꯨꯒ ꯈꯨꯗꯝ ꯑꯃ ꯑꯣꯏꯅ ꯑꯩ ꯄꯤꯖꯔꯒꯦ
ꯕꯨꯛꯁꯤꯡꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔꯁꯤꯗ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯆꯪꯉꯒ ꯃꯁꯤꯒꯤ ꯐꯤꯕꯝꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯅ ꯌꯦꯡꯁꯤꯟꯖꯔꯨꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯑꯣꯡ ꯇꯥꯗꯕ ꯍꯥꯏꯕ ꯇꯥꯔꯗꯤ ꯂꯩꯔꯝꯃꯤ ꯃꯦꯗꯤꯀꯦꯜ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯀꯤ ꯗꯥꯏꯔꯦꯛꯇꯔꯅ ꯊꯣꯛꯄ ꯑꯣꯔꯗꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯑꯅꯧꯕ ꯏꯃꯔꯖꯦꯟꯁꯤ ꯅꯠꯇꯅ OPD ꯑꯃꯠꯇ ꯌꯦꯡꯗ꯭ꯔꯦ ꯑꯇꯣꯞꯄ ꯀꯩꯒꯨꯝꯕ ꯃꯥꯏꯅꯔ ꯑꯣꯄꯔꯦꯁꯟ ꯐꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯅꯣꯇꯤꯁ ꯊꯦꯠꯂꯝꯃꯤ ꯑꯗ ꯑꯩꯈꯣꯏꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯖꯕ ꯀꯥꯟꯗ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯇꯧꯅꯕ ꯇꯣꯉꯥꯟꯕ ꯑꯃꯗꯤ ꯁꯦꯄꯔꯦꯠ ꯔꯨꯝ ꯕꯦꯗ 10 ꯊꯝꯖꯔꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯗ ꯁꯦꯠꯅꯕ ꯁꯨꯠ ꯂꯩꯇꯦ ꯑꯗꯒꯤ ꯒ꯭ꯂꯣꯚ ꯂꯩꯇꯦ ꯏꯚꯟ ꯁꯦꯅꯤꯇꯥꯏꯖꯔ ꯒ꯭ꯂꯣꯚ ꯂꯩꯇꯦ ꯁꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯊꯕꯛ ꯇꯧꯒꯗꯣꯏꯅꯣ ꯍꯥꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯂꯩꯔꯤꯁꯤ ꯌꯥꯝꯅ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯃꯈꯛ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯔꯛꯁꯤ ꯀꯩꯁꯨ ꯃꯍꯤꯛ ꯆꯪꯗꯕ COVID-19ꯁꯤ ꯎꯗꯕꯒꯤ ꯑꯩꯈꯣꯏꯅ ꯈꯪꯗꯦꯅ ꯂꯩꯕ ꯋꯥꯅꯤ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏ ꯃꯔꯛꯇ ꯃꯄꯥꯟ ꯂꯝ ꯆꯠꯂꯨꯕ ꯈꯣꯠꯂꯨꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯀꯩꯒꯨꯝꯕ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯕ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏ ꯂꯥꯏꯕꯛꯁꯤꯅ ꯀꯝꯗꯧꯕꯅꯣ ꯁꯤꯒꯨꯝꯕꯁꯦ ꯈꯤꯇꯪ ꯁꯦꯝꯒꯠ ꯌꯦꯡꯁꯤꯟꯅꯕ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯇꯧꯐꯝꯗꯤ ꯃꯗꯨꯗ ꯏꯚꯟ ꯍꯦꯟ ꯒ꯭ꯂꯣꯚ ꯐꯥꯎꯕ ꯃꯥꯛꯁ ꯐꯥꯎꯕ ꯊꯝꯕꯤꯗꯕ ꯄꯤꯕꯤꯗꯕ ꯍꯥꯏꯕꯁꯤ ꯁꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯍꯌꯦꯡ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯆꯠ ꯀꯗꯥꯏ ꯐꯥꯎꯕ ꯑꯩꯈꯣꯏꯕꯨ ꯀꯟꯕ ꯉꯝꯒꯗꯧꯔꯤꯒꯦ ꯍꯥꯏꯕ ꯋꯥꯍꯪꯁꯦ ꯑꯩ ꯆꯥꯎꯅ ꯍꯪꯖꯅꯤꯡꯉꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯍꯥꯏꯖꯕ ꯚꯤꯂꯦꯖ ꯂꯦꯚꯦꯜꯗ ꯂꯩꯔꯤꯕ ꯋꯥꯀꯔꯁꯤꯡ ꯍꯦꯜꯊ ꯋꯥꯀꯔꯁꯤꯡ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯦꯜꯊ ꯁꯦꯟꯇꯔꯁꯤꯡ ꯑꯁꯤꯗ ꯍꯦꯜꯊ ꯑꯦꯟड ꯍꯥꯏꯖꯤꯟꯒꯤ ꯃꯔꯝꯗ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯂꯁ ꯑꯗꯨꯒ ꯆꯪꯕ ꯌꯥꯗ꯭ꯔꯕ ꯒ꯭ꯂꯣꯚ ꯃꯥꯛꯁꯁꯤꯡ ꯑꯁꯤ ꯁꯄ꯭ꯂꯥꯏ ꯇꯧꯅꯕ ꯁꯤꯃ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ ꯂꯧꯈꯠꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯀꯩꯝꯇꯪꯅ ꯑꯃꯨꯛ ꯒ꯭ꯔꯣꯁꯔꯤ ꯃꯇꯥꯡꯁꯤ ꯄꯟꯖꯔꯒ ꯉꯁꯥꯏꯒꯤ ꯒ꯭ꯔꯣꯁꯔꯤꯒꯤ ꯃꯇꯥꯡ ꯈꯤꯇꯪꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟꯒꯤ ꯃꯇꯥꯡꯁꯤ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯈꯤꯇꯪꯗꯤ ꯐꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯅ ꯉꯁꯥꯏ ꯏꯌꯥꯝꯕ ꯁꯨꯔꯆꯟꯗ꯭ꯔꯅ ꯊꯝꯕꯤꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛꯇꯪ ꯍꯥꯞꯆꯒꯦ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯈꯨꯡꯒꯪꯒꯤ ꯂꯝ ꯍꯥꯏꯕ ꯇꯥꯔꯦ ꯁ꯭ꯋꯥꯏꯗꯗꯤ ꯈꯤꯇꯪ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯍꯤꯡꯒꯣꯜ ꯂꯩꯕ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯊꯛꯅꯕꯗꯤ ꯈꯔ ꯑꯗꯨꯝ ꯂꯩꯅꯕꯅꯤꯅ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯈꯤꯔꯣꯏꯗ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯣꯛꯗꯥꯎꯟ ꯂꯩꯔꯤꯕ ꯑꯁꯤ ꯍꯥꯟꯅ ꯅꯨꯃꯤꯠ ꯅꯣꯡꯃ ꯈꯛꯇꯪ ꯂꯩꯔꯝꯕꯗꯒꯤ ꯑꯃꯨꯛ ꯑꯦꯛꯁꯇꯦꯟ ꯇꯧꯊꯣꯔꯛꯏꯅꯤ ꯃꯊꯪ ꯁꯤ ꯀꯗꯥꯏꯗ ꯂꯣꯏꯒꯗꯒꯦ ꯈꯪꯕ ꯅꯠꯇ꯭ꯔꯦ ꯑꯦꯛꯁꯇꯦꯟꯁꯟ ꯌꯥꯕꯒꯤ ꯆꯥꯡꯁꯨ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯤ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯒꯗꯒꯦ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯄꯩꯁꯤꯜꯂꯒ ꯊꯝꯍꯧꯔꯤꯕ ꯉꯥꯔꯤ ꯊꯨꯝ ꯃꯣꯔꯣꯛ ꯆꯥꯅꯕ ꯆꯦꯡ ꯆꯥꯛ ꯑꯗꯨꯒ ꯇꯤꯜꯍꯧ ꯆꯅꯝ ꯈꯔ ꯄꯩꯁꯤꯟꯅꯔꯤꯕ ꯌꯨꯝꯗ ꯐꯪꯕꯁꯦ ꯁꯤꯅ ꯂꯣꯏꯁꯤꯟꯒ ꯇꯥꯔꯗꯤ ꯀꯥꯏꯗꯒꯤ ꯐꯒꯗꯒꯦ ꯍꯥꯏꯕ ꯀꯣꯏꯁꯟꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯉꯥꯛꯅꯁꯨ ꯈꯟꯅꯕ ꯃꯊꯧ ꯇꯥꯔꯦꯅ ꯈꯟꯖꯩ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯂꯩꯉꯥꯛꯅ ꯂꯧꯈꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯂꯩꯉꯥꯛꯅ ꯂꯧꯈꯠꯄꯤꯔꯤꯕ PDSꯀꯤ ꯄꯣꯠꯂꯝ ꯆꯦꯡ ꯆꯥꯛ ꯌꯦꯟꯕꯒꯤ ꯃꯇꯥꯡꯁꯤꯗ ꯍꯧꯖꯤꯛ ꯀꯟꯅ ꯑꯆꯧꯕ ꯏꯁꯨ ꯑꯃꯁꯨ ꯑꯣꯏꯔꯤ ꯁꯤ ꯃꯇꯥꯡꯁꯤꯁꯨ ꯑꯩꯅ ꯅꯞꯁꯥꯒꯤ ꯀꯥꯔꯗ ꯍꯣꯜꯗꯔꯁꯤꯗ ꯌꯦꯡꯒꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ PDSꯇ ꯌꯦꯡꯒꯗꯣꯏꯔꯥ ꯍꯥꯏꯕꯅꯁꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯉꯁꯤ ꯎꯕꯤꯔꯦ ꯏ ꯄꯥꯎꯗ ꯌꯥꯎꯅꯔꯤꯕꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯌꯥꯝꯅ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ ꯈꯨꯌꯦꯟ ꯑꯃꯁꯨ ꯂꯩꯔꯦ ꯃꯁꯤꯗꯪꯒ ꯂꯩꯉꯥꯛꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯅ ꯅꯤꯌꯣꯝ ꯆꯨꯝꯕ ꯃꯑꯣꯡꯗ ꯌꯥꯝ ꯌꯦꯠꯅꯗꯕ ꯃꯑꯣꯡꯗ ꯑꯣꯏꯅ ꯃꯁꯤ ꯁꯤꯟꯕꯤꯔꯒꯗꯤ ꯍꯦꯟꯅ ꯃꯌꯥꯝꯒꯤ ꯁꯥꯐꯕ ꯑꯣꯏꯒꯅꯤ ꯈꯟꯖꯩ ꯑꯗꯨ ꯑꯩꯈꯣꯏ ꯆꯦꯡ ꯐꯪꯅꯕ ꯈꯠꯅꯕ ꯆꯦꯡ ꯐꯪꯗꯕꯒꯤ ꯈꯠꯅꯕ ꯑꯣꯏꯅ ꯆꯠꯂꯦꯕ ꯍꯧꯖꯤꯛꯇꯤ ꯆꯦꯡ ꯐꯪꯗꯕꯗ ꯑꯣꯏꯅ ꯈꯠꯅꯕ ꯑꯃ ꯂꯥꯛꯁꯜꯂꯛꯑꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯦꯡ ꯂꯧꯔꯤꯁꯦ ꯑꯩꯈꯣꯏ ꯆꯦꯡꯁꯤꯅ ꯑꯩꯈꯣꯏ ꯆꯦꯡꯒꯤꯅꯤ ꯁꯤ ꯃꯄꯥꯟ ꯆꯦꯡꯁꯤꯗ ꯂꯧꯔꯒ ꯆꯥꯔꯒ ꯂꯩꯔꯒ ꯌꯨꯝꯗ ꯃꯍꯤꯛꯁꯤꯗꯤ ꯉꯥꯛꯊꯣꯛꯅꯕꯅꯤ ꯍꯥꯏꯕꯗꯣ ꯈꯜꯂꯛꯇ꯭ꯔꯦꯕ ꯑꯩꯈꯣꯏ ꯆꯦꯡꯁꯤ ꯑꯩꯈꯣꯏ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝ ꯑꯣꯏꯅ ꯊꯕꯛ ꯁꯨꯐꯝ ꯅꯐꯝ ꯂꯩꯇꯕꯅ ꯆꯦꯡ ꯑꯣꯏꯅ ꯇꯥꯟꯅꯕꯒꯤ ꯐꯤꯕꯝ ꯂꯥꯛꯁꯤꯜꯂꯦ ꯑꯗꯨꯅ ꯑꯩꯅ ꯑꯔꯣꯏꯕꯗ ꯇꯦꯟꯁꯤꯟꯖꯔꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯚꯤꯂꯦꯖ ꯂꯦꯚꯦꯜꯗꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯦꯚꯦꯜꯗ ꯂꯩꯔꯤꯕ ꯍꯦꯜꯊ ꯋꯥꯔꯀꯔꯁꯤꯡ ꯗꯣꯛꯇꯔꯁꯤꯡ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯁꯤꯡ ꯑꯁꯤꯗ ꯃꯇꯤꯛ ꯆꯥꯕ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯅꯦꯁꯅꯆꯤꯡꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯑꯦꯟ ꯁꯦꯅꯤꯇꯦꯁꯟꯒꯤ ꯃꯔꯝꯗ ꯆꯪꯕ ꯌꯥꯗꯕ ꯄꯣꯠꯂꯝ ꯆꯪꯁꯤꯡ ꯑꯗꯨꯝ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯂꯤꯁꯥꯡ ꯁꯤꯠꯅꯔꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯊꯤꯗꯣꯛꯄꯤꯔꯒ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯅ ꯁꯄ꯭ꯂꯥꯏ ꯇꯧꯕꯤꯅꯕ ꯑꯗꯨꯒꯨꯝꯕ ꯋꯦ ꯑꯃ ꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯅ ꯁꯤꯒꯤ PDSꯀꯤ ꯄꯣꯠꯂꯝ ꯅꯤꯌꯣꯝ ꯆꯨꯝꯅ ꯑꯝꯇ ꯃꯆꯥ ꯈꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯐꯪꯍꯟꯕꯤꯅꯕ ꯑꯗꯨꯃꯛꯇ ꯁꯤꯟꯕꯤꯔꯒꯗꯤ ꯍꯦꯟꯅ ꯃꯌꯥꯝꯒꯤ ꯑꯋꯥꯕꯁꯤ ꯈꯤꯇꯪ ꯆꯥꯅ ꯈꯟꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯃꯣ ꯑꯗꯒꯤ ꯏꯟꯗ꯭ꯔꯦꯁꯣꯔ ꯑꯗꯒꯤ ꯚꯨꯁꯟ ꯁꯦꯌꯔ ꯇꯧꯕꯤꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯈꯨꯠꯁꯦꯝꯅ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯄꯨꯊꯣꯛꯆꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯔ ꯀꯥꯟꯗꯩꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯐ꯭ꯔꯦꯟ ꯋꯥꯔꯛꯁ ꯑꯣꯐ ꯂꯥꯏꯐꯇꯒꯤ ꯂꯩꯕ ꯃꯤꯁꯤꯡꯒꯤ ꯚ꯭ꯌꯨꯁꯤꯡꯁꯤ ꯂꯣꯏꯅ ꯇꯣꯉꯥꯟꯅꯤ ꯑꯗꯨꯒ ꯚ꯭ꯌꯨ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯑꯩꯈꯣꯏꯅ ꯁꯦꯌꯔ ꯇꯧꯔꯀꯥꯟꯗꯩꯗ ꯗꯤꯁꯀꯁ ꯇꯧꯔꯀꯥꯟꯗꯩꯗ ꯀꯔꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤ ꯑꯗꯨ ꯀꯔꯤ ꯁꯣꯜꯕ ꯇꯧꯕ ꯌꯥꯒꯗꯒꯦꯅ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯄꯨꯟꯅ ꯈꯪꯃꯤꯟꯅꯒꯅꯤꯅ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯐ꯭ꯔꯦꯟ ꯋꯥꯔꯛꯁ ꯑꯣꯐ ꯂꯥꯏꯐꯇꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯡꯒꯜꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯣꯁꯥꯏꯇꯤꯒꯤ ꯑꯣꯏꯔꯒꯁꯨ ꯑꯗꯒꯤ ꯂꯥꯏꯅꯥꯁꯤꯒꯤ ꯍꯤꯗꯥꯛꯀꯤꯕꯨ ꯃꯔꯝꯗꯕꯨ ꯑꯣꯏꯔꯁꯨ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯊꯖꯔꯤꯕ ꯂꯥꯏꯐ ꯗꯤꯁꯀꯁꯟꯁꯤꯗꯩꯗ ꯄꯨꯖꯔꯛꯄꯅꯤ
ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯈꯜꯂꯨꯗꯕ ꯑꯦꯡꯒꯜ ꯃꯌꯥꯝ ꯑꯃꯁꯨ ꯄꯨꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯒꯦꯁꯁꯤꯡꯁꯤꯅ ꯊꯝꯕꯤꯔꯝꯃꯤ ꯑꯗꯩ ꯃꯔꯛꯇꯅ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯁꯤꯗ ꯅꯤꯡꯁꯤꯡꯖꯅꯤꯡꯕꯗꯤ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯂꯣꯛꯗꯥꯎꯟꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯩꯗ ꯃꯁꯤꯒꯤ ꯃꯔꯝꯗ ꯗꯤꯁꯀꯁ ꯇꯧꯕ ꯌꯥꯕ ꯇꯣꯄꯤꯛ ꯑꯗꯒꯤ ꯅꯠꯇ꯭ꯔꯒ ꯌꯥꯎꯍꯟꯕ ꯌꯥꯕ ꯄ꯭ꯔꯣꯐꯦꯁꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯁꯖꯦꯁ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯈꯥ ꯃꯇꯨꯡꯗ ꯂꯥꯛꯀꯗꯧꯕ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀꯁꯟꯁꯤꯗ ꯑꯗꯨꯝ ꯏꯟꯀꯣꯔꯄꯣꯔꯦꯠ ꯇꯧꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯃꯔꯛꯁꯤꯗꯩꯗ ꯑꯩꯅ ꯁꯨꯝ ꯌꯦꯡꯖꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯩꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯂꯩꯐꯝ ꯗꯨꯀꯥꯟ ꯈꯔꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯈꯥꯁꯤꯗ ꯃꯥꯔꯛꯀ ꯇꯧꯔꯒ ꯀ꯭ꯌꯨ ꯂꯦꯞ ꯇꯥꯔꯒꯁꯨ ꯀ꯭ꯌꯨ ꯂꯦꯞ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯞꯅ ꯂꯥꯞꯅ ꯁꯤꯒꯤ ꯗꯤꯁꯇꯦꯟꯁꯇ ꯂꯦꯞꯄꯨ ꯀꯥꯏꯅ ꯃꯥꯔꯛ ꯇꯧꯔꯒ ꯇꯧꯕꯁꯨ ꯊꯦꯡꯅꯩ ꯑꯗꯨꯒ ꯗꯨꯀꯥꯟ ꯈꯔꯗꯗꯤ ꯇꯧꯔꯝꯗꯕꯁꯨ ꯑꯗꯨꯝ ꯎꯕ ꯌꯥꯎꯋꯤ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯥꯏꯅꯥꯁꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇꯗ ꯑꯩꯈꯣꯏ ꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯑꯦꯛꯁꯄꯔꯠꯁ ꯃꯦꯗꯤꯀꯦꯜ ꯄ꯭ꯔꯦꯛꯇꯤꯁꯅꯔꯁꯤꯡꯁꯤꯅ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯄꯤꯕ ꯑꯩꯈꯣꯏꯒꯤ ꯔꯤꯀꯃꯦꯟ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯂꯩꯗꯅ ꯑꯩꯈꯣꯏ ꯃꯤ ꯂꯣꯏꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯂꯣꯏꯅ ꯈꯪꯅꯔꯒꯗ ꯈꯟꯖꯕꯤ ꯃꯥꯁꯛ ꯎꯞꯄ ꯃꯤꯁꯦ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯇꯧꯕ ꯑꯗꯩ ꯈꯨꯠ ꯁꯥ ꯇꯣꯏꯅ ꯍꯥꯝꯇꯣꯛꯄ ꯍꯥꯏꯕꯅꯆꯤꯡꯕ ꯇꯧꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯁꯨꯔꯆꯟꯗ꯭ꯔꯗꯒꯤ ꯍꯧꯖꯔꯛꯀꯦ ꯇꯥꯃꯣ ꯗꯨꯀꯥꯟꯗ ꯄꯣꯠ ꯆꯩ ꯑꯩꯈꯣꯏꯒꯤ ꯀꯔꯐ꯭ꯌꯨ ꯍꯥꯡꯉꯦ ꯄꯣꯠ ꯆꯩ ꯂꯩꯕ ꯌꯥꯔꯦꯅ ꯍꯥꯏꯔꯒ ꯃꯤꯁꯤꯡꯁꯤꯅ ꯂꯩꯕ ꯂꯥꯛꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯥꯛꯄ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯂꯥꯞꯊꯣꯛꯅ ꯂꯩꯒꯗꯕꯅꯤ ꯃꯥꯁꯛ ꯎꯞꯀꯗꯕꯅꯤ ꯑꯩꯈꯣꯏ ꯊꯦꯡꯅꯔꯣꯏꯗꯕꯅꯤ ꯑꯩꯈꯣꯏ ꯂꯟꯅ ꯂꯩꯒꯗꯕꯅꯤ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏ ꯆꯥꯝꯃꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯤ ꯀꯝꯄ꯭ꯂꯤꯠꯂꯤ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯒ ꯄ꯭ꯔꯣꯇꯣꯀꯣꯜꯁꯦ ꯐꯣꯂꯣ ꯇꯧꯕ ꯌꯥꯎꯏ ꯑꯗꯨ ꯑꯃꯨꯛꯇꯪ ꯀꯌꯥ ꯁꯤꯌꯔ ꯇꯧꯕꯤꯕ ꯒꯔꯁꯌꯥꯝꯒꯤ ꯋꯥꯍꯪꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩ ꯋꯥꯐꯝ ꯈꯔ ꯑꯩ ꯀꯩꯅꯣ ꯇꯧꯔꯒꯦ ꯁꯄ꯭ꯂꯤꯃꯦꯟ ꯇꯧꯔꯒꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯥꯏꯗꯤ ꯁꯤꯆꯨꯋꯦꯁꯟꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯋꯥꯐꯝꯅꯦ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯖꯈ꯭ꯔꯤꯗꯣ ꯄꯤ ꯗꯤ ꯑꯦꯁꯀꯤ ꯄꯣꯠꯂꯝ ꯑꯗꯩ ꯑꯦꯁꯤꯁꯇꯦꯟ ꯀꯃꯣꯗꯤꯇꯤ ꯑꯣꯏꯅ ꯊꯨꯝ ꯊꯥꯎ ꯃꯣꯔꯣꯛ ꯍꯩꯔꯣꯛ ꯑꯗꯒꯤ ꯇꯤꯜꯍꯧ ꯆꯅꯝ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤꯗꯤ ꯊꯣꯏꯗꯣꯛꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯂꯩꯔꯤꯕ ꯂꯣꯛꯗꯥꯎꯟꯁꯤꯅ ꯑꯃꯨꯛ 14 ꯑꯦꯄ꯭ꯔꯤꯜꯒꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯁꯥꯡꯗꯈꯤ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡꯁꯤꯁꯨ ꯑꯗꯨꯃꯛ ꯋꯥꯠꯂꯛꯀꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯋꯥꯠꯂꯛꯀꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯨꯝ ꯌꯨꯝꯗ ꯃꯁꯥ ꯃꯁꯥꯒꯤ ꯏꯪꯈꯣꯜꯗ ꯂꯧꯕꯨꯛꯇ ꯐꯥꯔꯝꯁꯤꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯛ ꯍꯧꯕ ꯑꯗꯒꯤ ꯄꯩꯁꯜꯍꯧꯕ ꯄꯣꯠꯂꯝꯁꯤꯡꯗꯨꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯑꯗꯨ ꯁꯣꯔꯇꯦꯖ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯀꯅꯤ ꯃꯗꯨꯒꯤ ꯁꯣꯔꯇꯦꯖꯇꯨꯒꯤ ꯑꯋꯥꯕꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯣꯁꯔꯤꯒꯤ ꯑꯥꯏꯇꯦꯝꯁꯤꯡꯁꯤꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯋꯥꯠꯄꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯃꯁꯤ ꯋꯥꯠꯇꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯄꯥꯏꯈꯠꯄ ꯌꯥꯕ ꯊꯕꯛꯇꯤ ꯁꯣꯏꯗꯅꯃꯛꯀꯤ ꯄꯥꯏꯈꯠꯂꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯈꯔ ꯃꯥꯡꯖꯧꯅꯅ ꯄꯥꯏꯈꯠꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡꯒꯤ ꯋꯥꯐꯝꯁꯤ ꯊꯣꯏꯗꯣꯛꯅ ꯄ꯭ꯔꯖꯥꯁꯤꯡꯗ ꯍꯦꯟꯅ ꯀꯤꯌꯔ ꯂꯧꯗꯕ ꯑꯃ ꯂꯩ ꯍꯥꯏꯕꯗꯤ ꯀꯔꯐ꯭ꯌꯨ ꯍꯥꯡꯉꯦ ꯅꯠꯇ꯭ꯔꯒ ꯂꯣꯛꯗꯥꯎꯟ ꯃꯇꯝ ꯈꯔ ꯄꯨꯡ ꯈꯔ ꯀꯣꯝꯊꯣꯛꯑꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯄꯣꯠ ꯂꯩꯕ ꯂꯥꯛꯅꯔꯤꯕ ꯃꯤꯌꯥꯝꯁꯤꯡꯅ ꯍꯥꯏꯗꯤ ꯄꯨꯂꯞ ꯄꯨꯂꯞ ꯊꯣꯛꯆꯤꯜꯂꯒ ꯃꯥꯒꯤ ꯍꯥꯟꯅ ꯐꯪꯅꯅꯕ ꯍꯣꯠꯅꯍꯧꯕꯒꯤ ꯀꯩꯅꯣꯁꯤꯃ ꯂꯩ ꯑꯗꯩ ꯗꯨꯀꯥꯟꯗꯒꯤꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯗꯨ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡꯗꯨ ꯑꯗꯨ ꯇꯧꯅꯅꯕ ꯍꯥꯏꯕꯗꯨ ꯍꯥꯏꯅ ꯑꯗꯩ ꯀ꯭ꯌꯨ ꯂꯦꯞꯄꯝꯃꯤꯕ ꯃꯤ ꯈꯔꯗꯣ ꯃꯗꯨ ꯊꯨꯒꯥꯏꯔꯒ ꯃꯔꯛꯁꯤꯗ ꯍꯥꯟꯅ ꯄꯣꯠ ꯂꯧꯅꯅꯕ ꯑꯗꯨꯝ ꯍꯣꯠꯅꯗꯕ ꯅꯠꯇꯦ ꯍꯣꯠꯅꯩ ꯑꯗꯨꯝ ꯆꯪꯉꯛꯏ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ ꯑꯗꯨ ꯈꯔ ꯉꯥꯡꯕ ꯈꯔ ꯆꯠꯄ ꯑꯗꯒꯤ ꯑꯃꯨꯛ ꯐꯥꯒꯤ ꯑꯃꯨꯛ ꯇꯧꯕ ꯃꯌꯥꯝꯁꯤꯡꯗꯨ ꯃꯥꯏ ꯃꯥꯒꯤ ꯄꯣꯠꯁꯤꯡꯗꯨ ꯐꯪꯅꯅꯕ ꯍꯣꯠꯅꯕꯁꯤꯗꯤ ꯑꯗꯨꯝ ꯃꯥꯏ ꯃꯥꯒꯤ ꯑꯗꯨꯝ ꯍꯣꯠꯅꯔꯛꯏ ꯍꯥꯏꯇꯥꯔꯦ ꯊꯣꯏꯗꯣꯛꯅ ꯃꯁꯤ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡꯁꯤ ꯋꯥꯍꯩꯗꯤ ꯇꯥꯔꯒ ꯑꯔꯊ ꯏꯈꯪ ꯈꯪꯗꯕ ꯑꯗꯒꯤ ꯃꯗꯨꯒꯤ ꯃꯥꯒꯤ ꯃꯦꯔꯤꯠꯁ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯈꯪꯉꯒꯁꯨ ꯃꯗꯨ ꯊꯑꯣꯏꯅ ꯃꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡ ꯑꯃ ꯍꯥꯏꯗꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗ ꯂꯩ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯔꯤꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯖꯔꯤꯗꯤ ꯑꯩꯈꯣꯏꯅ ꯄꯣꯠꯁꯤ ꯌꯣꯜꯂꯕ ꯃꯇꯨꯡꯗ ꯂꯧꯔꯤꯕ ꯄꯩꯁꯥꯁꯤ ꯃꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯔꯤꯁꯤ ꯒ꯭ꯔꯣꯁꯔꯤ ꯑꯃꯗ ꯅꯣꯡꯃꯗ ꯂꯥꯛꯏꯕ ꯄꯩꯁꯥꯁꯤ ꯄꯩꯁꯥ ꯑꯦꯃꯥꯎꯟ ꯃꯁꯤꯡꯗꯨ ꯅꯠꯇꯕ ꯉꯁꯥꯏ ꯅꯝꯕꯔ ꯑꯣꯐ ꯄꯤꯁꯦꯁ ꯑꯗꯨ ꯌꯥꯝ ꯌꯥꯝꯃꯦꯕ ꯍꯥꯏꯔꯤꯕ ꯄꯩꯁꯥꯁꯤꯡꯁꯤ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ
quarantine tawraba mina pairambasi yawramba yai naro mina pairambasi yai da phobadi hojose manipur madugi yam kiningai ko da film da leibigi ekoi da pamkai da pai da panglo da lobugi wadi kan masina kachitang advance oisalaba ngadi anamazna itang paktok chau thorku matam dadi koi pot jon bo da koi paisa lo bo da kira kadai do bank na di adigi sarkar na di e so ada e payment gi wapam yam kana lauri e payment si dukan khara di le mai 99 point something di e payment ki sai subida zimasi dukan ayam da phang na ai khanjai aduna akoina section ga dabadi akoi doctor singh advising fazna ko mamata na khangna na bo na ba madu maintain ta na bo na ba masine na ai presazing da yi nu nung da ai na thamni bo apam di aduna jamna luri badi nasagi social distancing gi at khangna adu maintain ta wong na ba na da ba dagi dai diba haitare mayang marak isagi han khanbagi wakal mas adu hanin do adu ge pam ma yi scientific legend and putna hinna ba putna sapun mina ba putna le mina ba masi ya na ba makata just what I do. ꯑꯩꯈꯣꯏꯒꯤꯗ ꯐꯥꯔꯃꯥꯁꯤꯒꯤꯗ ꯂꯥꯛꯏꯕꯁꯤ ꯃꯤꯁꯦ ꯑꯍꯥꯟꯕ ꯂꯣꯛꯗꯥꯎꯟꯒꯤ ꯐꯥꯔꯁ ꯗꯦ ꯁꯦꯀꯦꯟ ꯗꯦꯒꯨꯝꯕꯗꯗꯤ ꯃꯤꯁꯦ ꯌꯥꯝ ꯆꯤꯜꯂꯦ ꯃꯤꯁꯦ ꯑꯩ ꯗꯨꯀꯥꯟ 400 ꯃꯊꯛꯇ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ 500ꯀꯤ ꯃꯊꯛꯇ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯒ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯦꯅꯔ ꯍꯥꯏꯇꯥꯔꯦꯅꯦ ꯀ꯭ꯌꯨꯗꯕꯨ ꯂꯦꯞꯄꯣ ꯑꯗꯒꯤ ꯑꯩꯈꯣꯏꯗ ꯗꯤꯁꯇꯦꯟꯁ ꯊꯝꯃꯣ ꯈꯣꯠꯂꯣ ꯑꯗꯨ ꯇꯧ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯁꯨꯡꯆꯠ ꯆꯠꯅꯗ꯭ꯔꯤꯕ ꯅꯤꯌꯣꯝ ꯑꯃꯅꯤ ꯃꯁꯤ ꯖꯄꯥꯟꯒꯨꯝꯕꯗꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯊꯣꯛꯈꯤꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯗꯤ ꯅꯧꯅ ꯊꯣꯛꯀꯗꯧꯕ ꯄꯣꯠ ꯑꯃꯅꯦꯕ ꯃꯁꯤꯗꯤ ꯑꯗꯨꯅ ꯈꯥꯡꯕ ꯊꯛꯇ ꯆꯍꯤ ꯀꯌꯥ ꯇꯧꯔꯛꯇ꯭ꯔꯕ ꯄꯣꯠ ꯑꯃ ꯈꯨꯗꯛꯇ ꯇꯧ ꯍꯥꯏꯕꯁꯤ ꯃꯁꯤꯡꯗꯤ ꯑꯩ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯁꯤ ꯂꯥꯏꯅꯥꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯀꯩꯁꯨ ꯂꯩꯇꯅ ꯑꯗꯨꯝ ꯂꯣꯏ ꯑꯌꯥꯝꯕ ꯈꯟꯅꯗꯧ ꯇꯧꯏ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯑꯗꯒꯤ ꯑꯃꯨꯛ ꯁꯦꯅꯤꯇꯥꯏꯖꯔ ꯁꯤꯖꯤꯟꯅꯧ ꯍꯥꯏ ꯑꯃ ꯍꯥꯏ ꯁꯦꯅꯤꯇꯥꯏꯖꯔ ꯀꯅꯥꯅꯣ ꯁꯤꯖꯤꯟꯅꯗꯣꯏꯁꯦ ꯁꯦꯅꯤꯇꯥꯏꯖꯔ 50 ml ꯗ ꯂꯨꯄꯥ 200ꯒꯨꯝꯕ ꯄꯤꯌꯦ ꯍꯧꯖꯤꯛꯁꯦ ꯀꯅꯥ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯁ꯭ꯄꯤꯠ ꯐꯪꯉꯦ ꯐꯖꯅ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯗꯦ ꯁꯤꯖꯤꯟꯅꯒꯗꯧꯕꯗꯤ ꯁꯦꯅꯤꯇꯥꯏꯖꯔ ꯁꯤꯖꯤꯟꯅꯕꯒꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯉꯁꯥꯏꯒꯤ ꯇꯧꯔꯛꯇꯕ ꯄꯣꯠ ꯑꯃꯅꯤꯅ ꯃꯁꯤ ꯇꯧ ꯍꯥꯏꯕ ꯃꯇꯝꯗ ꯃꯇꯝ ꯈꯔꯗꯤ ꯆꯪꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤ ꯈꯪꯗꯦ ꯑꯗꯒꯤ ꯑꯦꯁꯤꯌꯥꯒꯤ ꯑꯇꯣꯞꯄ ꯆꯥꯎꯈꯠꯄ ꯂꯝꯁꯤꯡꯁꯤꯗ ꯁꯨꯃꯥꯏꯅ ꯁꯦꯅꯤꯇꯥꯏꯖꯔꯒꯨꯝꯕꯁꯦ ꯃꯣꯏꯒꯤ ꯀꯩꯒꯨꯝꯕ ꯑꯣꯐꯤꯁ ꯑꯃ ꯍꯦꯛ ꯆꯪꯉꯝꯗꯥꯏꯗ ꯑꯦꯟꯇ꯭ꯔꯥꯟꯁꯇ ꯁꯦꯅꯤꯇꯥꯏꯖꯔ ꯊꯝꯃꯒ ꯑꯗꯨꯗ ꯃꯦꯠꯂꯒ ꯈꯣꯠꯂꯒ ꯍꯥꯝꯃꯒ ꯆꯪꯈꯤꯕ ꯑꯗꯒꯤ ꯁꯤꯒꯨꯝꯕꯒꯤ ꯍꯥꯟꯅꯒꯤ ꯁꯤꯁꯇꯦꯝꯁꯤꯗ ꯂꯣꯏ ꯂꯥꯛꯄ ꯂꯝꯁꯤꯡꯁꯤꯗꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯊꯣꯛꯈꯤꯅꯦꯕ ꯑꯗꯣ ꯁꯔꯀꯥꯔꯅ ꯉꯁꯥꯏ ꯁꯦꯅꯤꯇꯥꯏꯖꯔꯁꯤꯡꯁꯤꯁꯨ ꯐ꯭ꯔꯤꯗꯃꯛ ꯄꯤꯔꯕ ꯑꯗꯨꯒ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯑꯦꯋꯥꯔꯅꯦꯁꯁꯦ ꯌꯥꯝ ꯀꯟꯅ ꯇꯣꯏꯅ ꯇꯧꯔꯒꯗꯤ ꯃꯁꯤꯒꯤ ꯁꯤꯖꯤꯟꯅꯕꯝꯁꯦ ꯈꯪꯒꯅꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯍꯧꯖꯤꯛꯇꯤ ꯄꯥꯏꯔꯤꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯏꯚꯟ ꯃꯥꯛꯁ ꯍꯥꯏꯔꯦ ꯃꯥꯛꯁꯁꯤꯁꯨ ꯅꯣꯡꯃꯗ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯔꯤꯁꯦ ꯌꯨꯁ ꯑꯦꯟ ꯗ ꯊ꯭ꯔꯣ ꯉꯥꯛꯇꯅꯦ ꯃꯥꯛꯁ ꯃꯤ ꯑꯃꯅ ꯃꯥꯛꯁ ꯑꯃ ꯂꯩꯈꯤꯕꯁꯤꯗ ꯃꯥ ꯑꯗꯨꯝ kay hatare adum ma tha amani upadini marks kanam siloidini tawdi kodadi se health awareness pura zero ne manipur ni misu N95 upani dan upado marks akoina dum upsala sakani adiki tawdi pori marks ma adum uptini laigi ba madra dum laidini tawdi potse na manipur de hana tarokta pot amani na tawna wana awa bambi hoini aduna ai lainakta thamjani wafamdi maruina health department sina कोई सिकी कोविड सिकी मई लेना अवेयरनेस है कोई फिल्म दनी खंगदे अदगी डॉक्यूमेंटरी नि खंगदे अदगी रोड शो नि खंगदे खंदे तोरगा अखोगी हुजिकी मयाम जिंग चिदे याम अवेयरनेस होना तवनिंगे अदुगा सिकी मथकदा कोगी सैनिटाइजर सिनबजी कमाय सिनदोइनो सिनदे करिनो टिश्यू पेपर कमाय सिननी कमायना तौने हाबजी अखोगी सिने अंगांग मचा मचा जिदगी तंबियो दगा लेबा ना मचा अखोगी hore hore bangang jin de sum tambira sanitation ji kai no personal hygiene ji kai ma have ji ko life to ni yakolaga ba tambira ko matam ji ya no follow to ngam gi ne ba adu ko ji dai bu condition ji de di adun yang wa gi ni ya ko sanitizer gi ro kari go si mara kai no phangdam ni na
problem ni dum legini se akhoi da like tambi da personal hygiene se kai no se yaw tam na akhoi manner se kai no yaw tam na dum akhoi de dum ja bi nga kai no ta tawre chare thae dum chen ja na bi nga khane ba su ai mathang da mam chang ja mathang da mam chang ju ha ki maroi na si gi like tam bu yaw dam ni da so taw tri ba pot ama ko da taw ha ba su ha de khuje sanitize to ko de khara to na ham siang wai kana na ham di no karam ham boi si ko se hai ba ham ko de ko sanitizer do freely phangan bam da ka le la nga freely phang da di sunga ya re ma di 50 ml du da lupa chani pi ba pot no chahum pi ba pot na ma mi kya ni chati no ma nu ti gi hap ni ni khuding gi lupa chahum chalo de ma sunga ya ro ma kanam sin na ro go adu masi gi wase ko ne sanitizer je free wena phangan bam da ka le adu ka ko gi medical director gi kambu jing china health gi dai bu kambu jing china awareness khara to ina chine bam da ka le pi bam da ka le ko ji si Manipur da adum kaino ma tawre ha matam da abu le ti ji ai ji covid 19 ge ha da tam thora kane kai na hu ke to da na yam na critical ya da mi ju khote le Manipur test ju ai test to ge ke changhal loi ba kai do de test kit Manipur da lai wai adi mask ne to wi khudung chawa le ti test kit le ti mai protection kit le ti mai awat ngak te ba adra ngasai gi lenga kuna moi gi medical department no moi gi potuma barang kai moi gi bu leita da no ni ti adam yang ngangnari moi bok to ngamdra bu na praja ta ka mai praja ta sai fu ga curfew ni lockdown ha de kai ka na roi number 1 moi hana sempo pom da ka le bo ado moi mayam jing du de gi ku gi ka hata de moi gi professional jing da government thadar da su moi voluntary ri pisa ka ga putho moi to na su ya moi staff or the more staff into marks like here, more staff into came like here, no, office is yin, Karim the yin, more lazy staff in the high Apugi, doctors in the high sanitizer pirate, club pirate, the movie sanitizer pirate away, pirate among Athenian, Sida, Saye, for which the Santura, doctors in Caesar have some other with sandwich, quite the massage protection and mulate. Aduna, Chumbal, Maya Morris, the Aquina. When I have put permit changing, we shoot with the other photo, put them in up. Adum Yaw. Morida sanitizer gumidi, which I am with you, but I wasn't done. You don't know. A long country, a hand country, like we give it to you like I couldn't community health center, center like that to the mathematic orga. So we go down when I say sanitizer is a free you and Antakale. One found the was a money, don't see no snow doom highly. I see like any high, would you like was a humble lapomot and the sanitizer there 50 ml 200 new. Pot-chei. I do the no more than any much I do the young putting give me a month. This sanitizer, the Mimanga, the Singam salad, the other than the mini needle polishing any home salad, the make sanitizer question. Aduna sanitizer moi masagi ba medical department thabak to moi masagi leite doctor gi leite ama gi leite moi supply pi ngamde aduna masagi hai ba thabak se moi masang ngam da thabak se akoi da moi na praja jing ki dam ha ga hamu sanitizer sino kiu lengu distance thamu adu thamu na ha karam ba praja na indui moi jing ji gyan ta han rom change ba moi jing ji myam gyan ta han rom change awareness khara to ena to yun daga le free de jo khara ye thok di sanitizer do amount ta ngor jo pi ga cho 500 ml ya bon pi ga de yum da season ro de kitang bottle sa am khai do ga khai di market si da ai kai no to daga jo sai free da pi da jo e mara kai na phangan ba ha do adu mama le ga di adu ya ga ne adu na sai si ki problem ji de adu lai gi ko musan kai social distancing ji success o he khal libra musan sima tangai tentang thamje matam su kan thore sai ambani sai bi kre mo yam sing hen khang bi ram bum khen khang bi ram ni khang su hai badi kai gi no ha kan da yam si pot yo la le bani na ti customer sing nung ti theng na bani akhoi di akhoi su customer o ri bani ha ta sing hai bi na sai se akhoi gi kaitel da su mo pung to ti ne pung 12 fo se kaitel hang ba ya ga ni hai da na mayam ta le dai sa tang yeng ba kan da
ꯊꯣꯛꯑꯒ ꯁꯨꯝ ꯌꯦꯡꯉꯨꯕꯅꯤ ꯉꯥꯏꯍꯥꯛ ꯑꯗ ꯑꯩꯈꯣꯏ ꯐꯥꯎꯕ ꯊꯣꯛꯄ ꯌꯥꯗꯕꯅꯤ ꯇꯧꯔꯤꯁꯦ ꯄꯣꯠ ꯂꯩꯕ ꯅꯠꯇ꯭ꯔꯒꯗꯤ ꯈꯥꯎ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯥꯛꯁ ꯎꯞꯇ꯭ꯔꯗꯤ ꯍꯥꯏꯗꯅ ꯌꯥꯗꯦ ꯍꯥꯏꯗꯅ ꯈꯣꯠꯅꯕ ꯃꯌꯥꯝ ꯇꯧꯋꯦ ꯑꯗ ꯑꯩꯈꯣꯏꯁꯨ ꯄꯣꯠ ꯂꯩꯕ ꯂꯥꯛꯄꯅꯤꯅ ꯄꯣꯠ ꯂꯩꯕ ꯂꯥꯛꯄ ꯐꯥꯎꯕꯗ ꯌꯥꯝꯅ ꯏꯁꯦꯟꯁꯤꯌꯦꯜ ꯀꯣꯃꯣꯗꯤꯇꯤꯗꯨ ꯐꯥꯎꯕꯗ ꯂꯩꯕꯗ ꯆꯠꯄꯗ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯦ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏ ꯄꯦꯅꯦꯂꯤꯁ ꯑꯃꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯤꯌꯥꯝꯁꯦ ꯚꯥꯞ ꯇꯥꯕ ꯋꯥꯠꯄ ꯍꯥꯏꯕ ꯇꯥꯔꯦ ꯀ꯭ꯌꯨ ꯁꯤꯁꯇꯦꯝꯁꯤ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯤꯕ ꯀ꯭ꯌꯨ ꯁꯤꯁꯇꯦꯝꯁꯤ ꯀꯩꯅꯣ ꯑꯩꯒꯤ ꯐꯪꯉ ꯂꯣꯏꯔꯦꯅ ꯈꯟꯅꯔꯒ ꯉꯝꯅꯕ ꯑꯉꯝ ꯂꯥꯛꯅꯕ ꯇꯥꯟꯅꯕꯗꯨ ꯑꯗꯨꯝ ꯆꯠꯅꯕꯤ ꯑꯣꯏꯅ ꯇꯧꯔ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯀ꯭ꯌꯨꯒꯤ ꯁꯤꯁꯇꯦꯝꯁꯤꯗꯤ ꯌꯥꯝꯅ ꯍꯥꯟꯅꯗꯒꯤꯁꯨ ꯍꯧꯅ ꯂꯩꯇꯕꯅꯤꯅ ꯁꯤ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁ ꯂꯥꯛꯑꯒꯗꯤ ꯁꯤꯗ ꯌꯥꯝꯅ ꯑꯃꯨꯛ ꯒꯦꯞ ꯌꯥꯝ ꯂꯩꯔꯅꯤꯅ ꯈꯟꯖꯩ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁ ꯇꯧꯗꯕꯗꯤ ꯌꯥꯗꯕ ꯑꯣꯏꯕ ꯃꯔꯝꯅ ꯁꯤꯗ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯨꯅꯤ ꯑꯃꯨꯛꯁꯨ ꯈꯤꯇꯪ ꯍꯟꯖꯤꯟꯖꯕ ꯇꯥꯔꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯂꯥꯏꯅꯥꯁꯤꯒꯤ ꯃꯇꯥꯡꯗ ꯁꯟꯗꯣꯛꯇꯅꯕ ꯂꯧꯈꯠꯂꯤꯕ ꯁ꯭ꯇꯦꯞꯁꯤꯡ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯇꯧꯒꯗꯕꯅꯤ ꯁꯦꯅꯤꯇꯥꯏꯖꯔ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯑꯗꯒꯤ ꯈꯨꯠ ꯁꯥ ꯍꯥꯝꯒꯗꯕꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯔꯤꯕ ꯃꯤꯒ ꯁꯣꯛꯅ ꯁꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯥꯛꯁ ꯎꯞꯄꯨ ꯑꯗꯒꯤ ꯃꯌꯥꯝ ꯀꯠꯇꯤꯒꯅꯨ ꯂꯣꯛꯗꯥꯎꯟ ꯇꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯅꯥꯈꯩ ꯁꯦꯡꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯃꯠꯇ ꯃꯌꯦꯛ ꯁꯦꯡꯅ ꯃꯌꯥꯝ ꯈꯪꯅ ꯇꯧꯈꯤꯕ ꯈꯪꯍꯟꯅꯕ ꯃꯌꯥꯝꯗ ꯈꯪꯍꯟꯅꯕ ꯑꯦꯋꯥꯔꯅꯦꯁ ꯑꯣꯏꯅ ꯇꯧꯈꯤꯕꯁꯦ ꯂꯩꯇ꯭ꯔꯤꯕ ꯍꯥꯏꯅ ꯈꯟꯖꯩ ꯍꯣꯏ ꯍꯌꯦꯡꯗꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯅꯤ ꯂꯣꯛꯗꯥꯎꯟ ꯇꯧꯗꯣꯔꯦ ꯍꯥꯏꯕ ꯀꯩꯊꯦꯜ ꯊꯤꯡꯒꯅꯤ ꯍꯥꯏꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯁꯨ ꯎꯖꯍꯧꯋꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝꯅ ꯆꯠꯂꯒ ꯃꯤꯌꯥꯝꯗ ꯁꯦꯅꯤꯇꯥꯏꯖꯔ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯃꯥꯛꯁ ꯈꯔꯗꯤ ꯇꯧꯈꯤ ꯑꯗꯨ ꯅꯠꯇꯅ ꯂꯩꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜꯗ ꯚꯤꯂꯦꯖ ꯂꯦꯚꯦꯜꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯣꯀꯦꯂꯤꯇꯤ ꯂꯦꯚꯦꯜꯗꯗꯤ ꯑꯝꯇ ꯑꯦꯋꯥꯔꯅꯦꯁꯁꯨ ꯄꯥꯏꯈꯠꯈꯤꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯁꯦꯡꯅ ꯃꯗꯨ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯉꯥꯛꯇꯅꯤ ꯂꯩꯉꯥꯛꯇ ꯏꯟꯁꯤꯟꯗꯕꯁꯨ ꯌꯥꯗꯕꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯕ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯑꯩꯈꯣꯏ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯤꯗꯤ ꯚꯣꯂꯨꯟꯇꯔꯤꯂꯤ ꯇꯧꯕ ꯌꯥꯕ ꯑꯩꯈꯣꯏꯅ ꯑꯃ ꯌꯥꯕꯗꯣ ꯑꯩꯈꯣꯏꯅ ꯈꯪꯖꯕ ꯈꯔꯗꯣ ꯇꯧꯕꯅꯤ ꯈꯪꯖꯕꯁꯤꯡꯁꯤꯐꯥꯎ ꯇꯧꯕ ꯅꯤꯡꯇꯝꯅ ꯇꯧꯕ ꯉꯝꯗ꯭ꯔꯤꯕꯅꯤ ꯃꯔꯝꯗꯤ ꯁꯤꯗ ꯂꯣꯛꯗꯥꯎꯟ ꯂꯩ ꯍꯥꯏꯗꯅ ꯑꯩꯈꯣꯏꯐꯥꯎ ꯅꯤꯡꯇꯝ ꯆꯠꯄ ꯌꯥꯗ꯭ꯔꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤ ꯂꯣꯛꯗꯥꯎꯟꯒꯤ ꯃꯔꯝꯁꯤ ꯑꯃꯇꯪ ꯁꯤ ꯃꯌꯥꯝꯅ ꯈꯪꯍꯟꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯅ ꯒꯤꯖꯥꯒꯨꯝꯕ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯌꯥꯝꯗ ꯃꯆꯥꯒꯨꯝꯕ ꯂꯩꯔꯤꯕ ꯔꯦꯗꯤꯑꯣꯗ ꯂꯣꯀꯦꯜ ꯇꯤꯚꯤ ꯆꯦꯅꯦꯜꯗ ꯑꯗꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯄꯪꯊꯥ ꯊꯥꯒꯠꯄ ꯅꯠꯇꯕ ꯌꯥꯝꯅ ꯖꯦꯟꯌꯨꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯊꯥꯗꯣꯛꯄꯤꯔꯒ ꯃꯌꯥꯝ ꯍꯦꯟꯅ ꯇꯥꯍꯟꯅꯕ ꯌꯥꯝ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯅ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯥꯛꯄ ꯀꯥꯟꯗꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯦꯚꯦꯜꯗ ꯂꯩꯔꯤꯕ ꯍꯦꯜꯊ ꯋꯥꯔꯀꯔꯁꯤꯡ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔ ꯅꯔꯁꯁꯤꯡ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯁꯕ ꯁꯦꯟꯇꯔꯁꯤꯡ ꯂꯩꯕꯁꯤꯡꯁꯤ ꯃꯈꯣꯏꯒꯤ ꯊꯧꯗꯥꯡꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯌꯥꯝꯅ ꯐꯖꯅ ꯐꯣꯂꯣ ꯇꯧꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯅꯥꯁꯤꯒꯤ ꯃꯇꯥꯡꯗ ꯇꯧꯔꯣꯏꯗꯕꯁꯤꯡꯁꯦ ꯃꯃꯨꯠ ꯇꯥꯅ ꯈꯪꯍꯟꯕ ꯃꯇꯝꯗ ꯁꯤ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯗꯨꯝ ꯌꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯦ ꯂꯥꯏꯅꯥꯁꯤ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯏ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯃꯣꯗ ꯑꯣꯐ ꯇ꯭ꯔꯥꯟꯁꯃꯤꯁꯟꯁꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯅꯍꯥꯟ ꯁꯨꯝ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩꯌꯦꯕ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯊꯧꯗꯣꯛ ꯑꯃ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯅ ꯁꯤꯟꯗꯅꯗ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔ ꯌꯦꯟꯊꯣꯛꯆꯔꯕ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯂꯥꯛꯏ ꯁꯦꯅꯤꯇꯥꯏꯖꯔ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯃꯥꯏ ꯇꯥꯔꯨꯔꯦ ꯍꯥꯏꯕꯅꯆꯤꯡꯕ ꯈꯣꯠꯄ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨ ꯐꯥꯎꯔꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯄꯣꯠꯇꯨꯒꯤ ꯀꯥꯟꯅꯕꯗꯣ ꯌꯥꯝꯅ ꯐꯪꯒꯗꯕꯗꯨꯗ ꯑꯦꯋꯥꯔꯅꯦꯁꯇꯣ ꯋꯥꯠꯂꯕꯅꯤꯅ ꯐꯪꯕ ꯌꯥꯝꯅꯁꯨ ꯇꯥꯡꯅꯁꯨ ꯐꯪꯕ ꯄꯣꯠ ꯑꯣꯏꯕꯅꯤꯅ ꯁꯤꯒꯨꯝꯕꯁꯦ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯄꯨꯝꯅꯃꯛꯁꯤꯒꯤ ꯗꯥꯏꯇ ꯄꯨꯝꯅꯃꯛꯁꯤꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅ ꯐꯖꯅ ꯂꯧꯕꯤꯔꯒ ꯉꯁꯥꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯂꯣꯟꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯁꯤꯡ ꯄꯨꯂꯞ ꯃꯥꯟꯅꯔꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯊꯤꯡꯅꯕ ꯂꯧꯈꯠꯂꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯁꯦ ꯃꯃꯨꯠ ꯇꯥꯅ ꯈꯪꯍꯟꯕꯤꯕ ꯑꯗꯨꯒ ꯃꯤꯌꯥꯝꯅꯁꯨ ꯍꯦꯟꯅ ꯃꯗꯨꯗ ꯃꯃꯨꯠ ꯇꯥꯅ ꯈꯪꯉꯒꯗꯤ ꯃꯇꯦꯡ ꯄꯥꯡꯉꯛꯀꯅꯤ ꯃꯌꯥꯝꯅ ꯂꯩꯉꯥꯛꯅ ꯍꯥꯏꯕꯗꯨ ꯌꯥꯔꯛꯀꯗꯣꯏꯅꯤ ꯈꯪꯗꯕꯅꯤꯅ ꯃꯌꯥꯝ ꯌꯥꯗꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯔꯣꯏꯕꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯁꯦ ꯍꯦꯜꯊꯀꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯐꯖꯅ ꯑꯦꯋꯥꯔꯅꯦꯁ ꯄꯤꯗꯨꯒ ꯇꯧꯔꯤꯕ ꯉꯥꯛꯊꯣꯛꯅꯕ ꯇꯧꯔꯤꯕ ꯁꯔꯀꯥꯔꯅ ꯂꯧꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯃꯁꯤꯒꯤ ꯀꯗꯥꯏ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯁꯤꯡꯗ ꯑꯦꯋꯥꯔꯅꯦꯁ ꯌꯧꯍꯟꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯑꯐꯕ ꯂꯝꯕꯤ ꯑꯃ ꯂꯝꯕꯤꯔꯒ ꯃꯌꯥꯝꯗ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕꯤꯔꯣ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯌꯥꯝꯅꯁꯨ ꯄꯤꯔꯛꯄ ꯑꯦꯋꯥꯔꯅꯦꯁꯇꯨ ꯐꯖꯅ ꯏꯟꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯃꯤꯟꯅꯕꯗꯨ ꯉꯝꯒꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯁꯨ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯛꯄ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯚꯣꯂꯨꯟꯇꯔꯤꯂꯤ
organization legislative ko volunteering dum so ya jage ngam batak da best level ko ju hona jage nan hona minasi adon tan ko khatan hona di ko ju resource level na te ke ngam ko gi limit haiba masul lai aduna mayam ta ya wateng panga da ko ta ya ta yam chumna pa lo wi ro da ko ju mayam lenga ki support ta ya mating ko ngam masakti gi pang jage du ga hari ba lai cha chi gi Manipur ko tan tan le ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯨꯊꯠꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯩ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯒꯦꯁꯁꯤꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯄꯣꯏꯟ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯇꯅ ꯈꯨꯠꯁꯦꯝ ꯂꯥꯏꯚꯇ ꯁꯦꯌꯔ ꯇꯧꯕꯤꯕꯁꯦ ꯑꯗꯣ ꯃꯁꯤꯃꯛꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯈꯨꯠꯁꯦꯝ ꯂꯥꯏꯚ ꯚ꯭ꯌꯨꯋꯔꯁꯤꯡꯅꯁꯨ ꯑꯗꯩ ꯇꯥꯖꯔꯤꯕ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯖꯔꯤꯕ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯥꯡꯗ ꯂꯩꯔꯝꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯃꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯝꯅꯤꯡꯉꯥꯏ ꯂꯩ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯆꯠꯊꯖꯔꯛꯏꯕ ꯈꯨꯠꯁꯦꯝ ꯂꯥꯏꯚꯀꯤ ꯁꯤꯔꯤꯁ ꯍꯟꯗꯛꯀꯤ ꯂꯣꯛꯗꯥꯎꯟꯒꯤ ꯁꯤꯔꯤꯁꯁꯤꯗ ꯑꯗꯨꯝ ꯎꯕꯤꯔꯝꯃꯅꯤ ꯑꯩꯈꯣꯏꯅ ꯅꯍꯥꯟꯒꯩ ꯈꯜꯂꯨꯗꯕ ꯄꯣꯏꯟ ꯃꯌꯥꯝ ꯑꯃ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯒꯦꯁꯁꯤꯡꯁꯤꯅ ꯁꯦꯌꯔ ꯇꯧꯕꯤꯔꯛꯏ ꯑꯗꯣ ꯉꯁꯤ ꯁꯦꯌꯔ ꯇꯧꯕꯤꯔꯛꯄꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡꯕꯨ ꯍꯥꯏꯔꯣ ꯑꯃꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯑꯦꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯨꯞ ꯍꯣꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯉꯁꯤꯒꯤ ꯗꯤꯁꯀꯁꯟꯁꯤꯅꯁꯨ ꯌꯥꯝꯅ ꯍꯦꯟꯅ ꯍꯥꯏꯂꯥꯏꯠ ꯇꯧꯕꯤꯔꯦ ꯑꯗꯨꯅ ꯃꯁꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯅꯁꯨ ꯑꯗꯒꯤ ꯂꯩꯉꯥꯛꯀꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯕꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯚ꯭ꯌꯨ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯇꯥꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯒꯦꯁ ꯃꯌꯥꯝꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯣꯏꯒꯤ ꯁꯦꯛꯁꯟꯒꯤ ꯁꯣꯁꯥꯏꯇꯤ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯒ꯭ꯔꯣꯁꯔꯤ ꯐꯝꯕ ꯒ꯭ꯔꯨꯞꯀꯤ ꯑꯣꯏꯔꯁꯨ ꯑꯗꯩ ꯐꯥꯔꯃꯥꯁꯤꯁ ꯐꯝꯕ ꯒ꯭ꯔꯨꯞꯀꯤ ꯚꯣꯏꯁꯅꯦꯕꯨ ꯈꯟꯕꯤꯔꯒꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯚꯣꯂꯟꯇꯤꯌꯔ ꯂꯣꯀꯦꯜ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯒꯤ ꯚꯣꯏꯁꯅꯦꯅꯕꯨ ꯈꯟꯕꯤ ꯇꯥꯔꯒꯁꯨ ꯊꯝꯃꯛꯏꯕ ꯄꯣꯏꯟ ꯃꯌꯥꯝꯁꯤ ꯀꯟꯁꯤꯗꯔ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯃꯤꯌꯥꯝꯅꯁꯨ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡꯕꯨ ꯍꯥꯏꯔꯒꯁꯨ ꯀꯔꯝꯍꯥꯏꯅ ꯇꯧꯃꯤꯟꯅꯁꯤꯒꯦ ꯍꯥꯏꯕꯗꯨ ꯉꯁꯤꯒꯤ ꯗꯤꯁꯀꯁꯟꯁꯤꯗꯒꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯈꯔ ꯈꯟꯊꯃꯤꯟꯅꯅꯤꯅ ꯈꯟꯖꯩ ꯑꯗꯨꯒ ꯃꯈꯥ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯕꯣꯁꯟꯅ ꯍꯥꯏꯕꯤꯒꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯅꯔꯒ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃꯒꯤ ꯃꯈꯥꯗ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯂꯣꯛꯗꯥꯎꯟꯒꯤ ꯐꯦꯖ ꯂꯥꯟꯊꯣꯛꯇꯅ ꯄꯦꯟꯗꯦꯃꯤꯛꯁꯤ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛꯐꯥꯎꯗꯤ ꯆꯪꯗ꯭ꯔꯤꯕ ꯁꯨꯃꯥꯏꯅ ꯃꯈꯥ ꯇꯥꯅ ꯆꯪꯗꯕꯗ ꯉꯥꯛꯊꯣꯛꯇꯅ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯍꯥꯏꯖꯈꯤꯕ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯁ꯭ꯀꯨꯜ ꯂꯦꯚꯦꯜꯗꯒꯤ ꯑꯉꯥꯡꯒꯤ ꯂꯦꯚꯦꯜꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯅ ꯄꯨꯟꯅ ꯇꯝꯃꯤꯟꯅꯒꯗꯕ ꯆꯠꯅꯒꯗꯕ ꯅꯤꯇꯤ ꯅꯤꯌꯣꯝꯁꯤꯡꯁꯨ ꯃꯇꯨꯡꯗꯁꯨ ꯊꯣꯛꯂꯛꯏ ꯍꯥꯏꯕ ꯂꯩꯇꯕꯅꯤꯅ ꯑꯗꯨꯒꯤ ꯃꯌꯥꯝꯗꯣ ꯐꯣꯂꯣ ꯇꯧꯕ ꯉꯝꯕ ꯑꯣꯏꯗꯅ ꯂꯩꯉꯥꯛꯅꯁꯨ ꯄꯣꯂꯤꯁꯤ ꯃꯌꯥꯝ ꯁꯦꯝꯕꯤꯗꯅ ꯃꯌꯥꯝꯅꯁꯨ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯗꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯇꯦꯡ ꯄꯥꯡꯅꯗꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯁꯨ ꯈꯔ ꯍꯦꯟꯅ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯕ ꯁꯣꯁꯥꯏꯇꯤ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯃꯌꯥꯝꯁꯤ ꯁꯦꯝꯗꯣꯛꯇ꯭ꯔꯤ ꯍꯦꯟꯅ ꯐꯒꯠꯅꯕ ꯁꯣꯁꯥꯏꯇꯤ ꯑꯃ ꯂꯨꯛ ꯐꯣꯔꯋꯥꯔꯗ ꯇꯧꯔꯒ ꯍꯤꯡꯃꯤꯟꯅꯁꯤꯅ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯒꯦꯁꯁꯤꯡꯁꯤꯕꯨꯁꯨ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯆꯩ ꯑꯗꯨꯒ ꯈꯨꯠꯁꯦꯝꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯁꯤꯕꯨ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯆꯔꯒ ꯉꯁꯤꯒꯤ ꯂꯥꯏꯐꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯂꯥꯏꯐꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ